ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯑꯊꯧꯕ ꯃꯩꯇꯩ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯟꯆꯦꯟꯕꯒ ꯂꯟꯆꯦꯟꯕꯤꯒꯗꯨ ꯁꯥꯃꯨꯒꯤ ꯅꯨꯄꯤ ꯑꯍꯜꯅ ꯄꯣꯛꯂꯝꯕꯅꯤ꯫ ꯁꯥꯃꯨꯒꯤ ꯅꯨꯄꯤ ꯑꯍꯜꯒꯤ ꯃꯃꯤꯡꯅ ꯇꯝꯐꯥ ꯀꯧꯏ꯫ ꯁꯥꯃꯨꯒ ꯇꯝꯐꯥꯒ ꯈꯥꯏꯅꯕ ꯆꯍꯤ 12 ꯁꯨꯔꯦ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯁꯥꯃꯨꯗꯨ ꯇꯝꯐꯥꯒ ꯀꯥꯏꯅꯔꯕ ꯃꯇꯨꯡ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯃ ꯂꯧꯔꯒ ꯂꯩꯔꯛꯄ ꯆꯍꯤ ꯐꯅ ꯌꯥꯝꯂꯦ꯫ ꯁꯥꯃꯨꯒ ꯅꯨꯄꯤ ꯑꯇꯣꯝꯕꯤꯒꯗꯨ ꯅꯨꯄꯤ ꯑꯍꯜꯅ ꯄꯣꯛꯂꯝꯕ ꯑꯉꯥꯡ ꯑꯅꯤꯗꯨꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯤ꯫ ꯅꯣꯡꯃ ꯂꯩꯀꯥꯏꯒꯤ ꯂꯥꯏ ꯍꯔꯥꯎꯐꯝ ꯁꯪꯂꯦꯟꯗ ꯀꯥꯂꯦꯟꯒꯤ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥ ꯈꯥꯡꯂꯤꯕ ꯃꯤꯑꯣꯏ ꯑꯅꯤ ꯍꯪꯆꯤꯠ ꯂꯥꯡꯅ ꯂꯥꯡꯅ ꯇꯣꯝꯕꯅ "ꯇꯥꯏꯅꯥꯎ, ꯉꯁꯤꯗꯤ ꯃꯣꯏ ꯏꯃꯨꯡꯒꯤ ꯀꯔꯤ ꯑꯅꯧ ꯄꯥꯎ ꯂꯩꯒꯦ?" "ꯈꯪꯗꯦ ꯕꯣꯏꯗꯤ, ꯍꯪꯆꯤꯠ ꯂꯥꯡꯕ ꯊꯣꯛꯂꯛꯄꯅꯤ꯫ ꯃꯣꯏꯒꯤ ꯏꯃꯨꯡꯒꯤ ꯋꯥꯔꯤꯗꯤ ꯅꯪꯅ ꯍꯦꯟꯅ ꯈꯪꯐꯝ ꯊꯣꯛꯏꯕꯣ? ꯇꯣꯝꯕ, ꯇꯨꯔꯦꯜꯗ ꯀꯨꯝꯃꯨꯁꯤꯔꯥ? ꯏꯁꯤꯡ ꯆꯥꯎꯕ ꯍꯟꯊꯈꯤꯕꯒꯤ ꯉꯥꯁꯦꯞ ꯉꯥꯀ꯭ꯔꯥ ꯈꯔꯗꯤ ꯀꯔꯝꯗꯧ ꯋꯥꯠꯂꯤ?" "ꯌꯥꯏꯌꯦ ꯇꯥꯗ, ꯃꯤꯒꯤꯅ ꯁꯥꯔꯦꯡ ꯉꯥꯔꯦꯟ ꯑꯆꯧ ꯑꯆꯧ ꯐꯥꯅꯔꯤꯕ, ꯑꯩꯈꯣꯏꯒꯤꯅ ꯌꯨꯝ ꯊꯨꯝꯂꯒ ꯇꯣꯛꯏ꯫ ꯌꯨꯝꯗꯨ ꯊꯨꯝꯂꯁꯨ ꯑꯩꯅ ꯍꯥꯏꯗꯤ ꯏꯁꯤꯡꯗꯨ ꯍꯟꯊꯔꯛꯄꯗ ꯄꯨꯈ꯭ꯔꯤꯗꯨꯗ ꯁꯥꯔꯦꯡ ꯉꯥꯀ꯭ꯔꯥ ꯈꯤꯇꯁꯨ ꯆꯪꯉꯝꯃꯨꯁꯤꯅꯤ." ꯃꯣꯏ ꯑꯅꯤꯗꯨ ꯉꯥ ꯍꯥꯞꯅꯕ ꯈꯥꯎ ꯑꯃꯃꯝ ꯌꯥꯜꯂꯒ ꯇꯣꯝꯕꯒꯤ ꯊꯣꯡꯒꯥꯜꯗ ꯏꯅꯥꯎꯅ "ꯇꯣꯝꯕ, ꯇꯝꯐꯥꯒꯤ ꯀꯩꯊꯦꯜꯗꯒꯤ ꯎ ꯃꯩꯈꯦꯠ ꯑꯃ ꯄꯥꯏꯔꯛꯁꯤ." "ꯍꯣꯏ ꯍꯣꯏ ꯇꯥꯗ, ꯕꯤꯔꯤꯁꯨ ꯄꯥꯏꯔꯛꯁꯤ ꯇꯥꯗ, ꯀꯥꯎꯏꯅꯤ ꯕꯤꯔꯤꯁꯨ, ꯑꯗꯣ ꯆꯪꯕꯗꯤ ꯀꯥꯏ." ꯃꯣꯏ ꯑꯅꯤꯗꯨ ꯇꯝꯐꯥꯒꯤ ꯏꯟꯁꯥꯡ ꯅꯥꯄꯤ ꯌꯣꯟꯐꯝꯗ ꯂꯦꯞꯄꯒ ꯇꯣꯝꯕꯅ "ꯏꯇꯩꯃ ꯇꯝꯐꯥ, ꯏꯇꯩꯃꯅ ꯏꯟꯁꯥꯡ ꯅꯥꯄꯤ ꯈꯛ ꯌꯣꯟꯕꯗꯣ ꯌꯣꯟꯕꯤꯒꯅꯨ. ꯂꯩꯀꯥꯏꯁꯤꯗ ꯐꯪꯗꯕ ꯄꯣꯠ ꯃꯈꯩ ꯂꯣꯏ ꯌꯣꯟꯁꯤꯟꯕꯤꯌꯨ. ꯏꯇꯩꯃꯅ ꯄꯣꯠ ꯌꯣꯟꯕꯒꯤꯅꯤꯀꯣ ꯂꯩꯀꯥꯏ ꯋꯥꯗ꯭ꯔꯤꯕꯁꯦ. ꯇꯧꯕꯇꯕꯨ ꯄꯣꯠꯇꯗꯤ ꯁꯣꯠꯍꯟꯕꯤꯔꯅꯨ. ꯌꯥꯝ ꯂꯩꯇꯃꯤꯅ ꯁꯣꯠꯆꯕ ꯍꯥꯏꯕꯗꯨꯅ ꯋꯥ ꯑꯃ ꯑꯣꯏꯈ꯭ꯔꯦ." ꯇꯝꯐꯥꯗꯨ ꯋꯥꯗꯤ ꯉꯥꯡꯗꯅ ꯇꯣꯝꯕꯗ ꯌꯦꯡꯂꯒ ꯅꯣꯛꯂꯤ꯫ ꯑꯗꯨꯕꯨ ꯇꯝꯐꯥꯒꯤ ꯃꯤꯅꯣꯛꯀꯤ ꯃꯔꯨꯝꯗ ꯇꯣꯝꯕꯗ ꯋꯥꯔꯧꯕ ꯃꯤꯠꯌꯦꯡ ꯑꯃꯗꯤ ꯇꯝꯐꯥꯗ ꯌꯥꯎꯔꯤ꯫ ꯃꯔꯝꯗꯤ ꯇꯣꯝꯕꯒ ꯇꯝꯐꯥꯒ ꯃꯈꯣꯏ ꯑꯅꯤꯗꯒꯤ ꯍꯧꯔꯛꯈꯤꯕ ꯋꯥꯔꯤꯅꯤ ꯉꯁꯤꯒꯤ ꯅꯨꯡꯁꯤꯔꯕ ꯋꯥꯔꯤ ꯑꯁꯤ꯫ ꯇꯨꯔꯦꯜꯗꯅꯤ ꯏꯅꯥꯎꯅ ꯇꯣꯝꯕꯗ "ꯀꯩꯒꯤꯅꯣ ꯇꯣꯝꯕ, ꯅꯪꯅ ꯇꯝꯐꯥꯗ ꯏꯇꯩꯃ ꯀꯧꯔꯤꯕꯗꯨꯅ?" "ꯇꯥꯏꯅꯥꯎ, ꯍꯧꯖꯤꯛꯇꯤ ꯇꯝꯐꯥꯗꯣ ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯕꯅꯤꯅ ꯏꯇꯩꯃ ꯍꯥꯏꯕ ꯃꯤꯡꯒꯧꯁꯦ ꯑꯩꯅ ꯃꯉꯣꯟꯗ ꯀꯧꯔꯒ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯃꯥꯕꯨ ꯑꯩꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯕꯅꯤ꯫ ꯑꯩꯅ ꯇꯝꯐꯥꯗ ꯏꯇꯩꯃ ꯀꯧꯔꯃꯤꯅ ꯁꯥꯃꯨꯅꯁꯨ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯔꯣই. ꯀꯅꯥꯒꯨꯝ ꯃꯤꯑꯣꯏ ꯑꯝꯇꯅ ꯇꯝꯐꯥꯗ ꯆꯤꯡꯅꯕꯁꯨ ꯂꯩꯔꯔꯣꯏ." ꯏꯅꯥꯎꯒꯤ ꯋꯥꯈꯜꯂꯣꯟ ꯇꯌꯥꯕꯅ ꯊꯥꯒꯠꯂꯤ꯫ "ꯅꯨꯄꯤ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯒꯗꯕꯅꯤ꯫ ꯑꯩꯅ ꯅꯨꯄꯤ ꯊꯤꯔꯕ ꯃꯇꯨꯡ ꯅꯨꯄꯤꯒꯤ ꯃꯒꯨꯜꯁꯦ ꯈꯪꯂꯛꯈꯤꯕꯅꯤ꯫ ꯑꯩꯈꯣꯏꯁꯨ ꯏꯃꯨꯡꯒꯤ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯕ ꯌꯥꯏꯅ ꯑꯩ ꯅꯇꯩꯃꯒꯤ ꯃꯇꯦꯡ ꯌꯥꯝꯅꯁꯨ ꯄꯥꯡꯏ꯫ ꯆꯥꯛ ꯊꯣꯡꯏ, ꯀꯣꯜꯂꯤꯛ ꯑꯣꯏꯔꯝ, ꯐꯦꯡꯕ ꯇꯩꯕ, ꯑꯉꯥꯡ ꯂꯧꯕ ꯃꯌꯥꯝꯁꯦ ꯑꯩꯅ ꯁꯪꯂꯒꯗꯤ ꯃꯇꯦꯡ ꯂꯣꯏꯅ ꯄꯥꯡꯕ ꯌꯥꯏ꯫ ꯀꯥꯟꯅꯗꯕꯗ ꯂꯥꯏ ꯍꯔꯥꯎꯐꯝ ꯁꯪꯂꯦꯟꯁꯤꯗ ꯅꯣꯡꯐꯨ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯐꯥꯎ ꯐꯝꯂꯒ ꯃꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯔꯝꯗ ꯈꯟꯅ ꯅꯩꯅꯗꯅ ꯃꯁꯤ ꯀꯔꯤ ꯀꯥꯟꯅꯔꯤꯕꯒꯦ? ꯑꯩꯒ ꯅꯪꯒ ꯐꯝꯂꯤꯕꯁꯤꯁꯨ ꯅꯣꯡꯃ ꯐꯥꯗꯣꯛꯅꯤ ꯍꯥꯏꯔꯕꯁꯨ ꯃꯇꯝꯁꯨ ꯌꯥꯝ ꯄꯥꯝꯃꯨꯏ. ꯑꯗꯣ ꯋꯥ ꯑꯃꯅ ꯇꯣꯝꯕ, ꯇꯝꯐꯥꯗꯣ ꯁꯥꯃꯨꯒ ꯈꯥꯏꯅꯔꯕꯅꯤꯀꯣ, ꯀꯥꯎꯅꯨꯀꯣ ꯅꯪ." "ꯈꯪꯗꯦ ꯇꯥꯗ, ꯅꯨꯡꯁꯤꯔꯁꯨ ꯄꯥꯡꯒꯜ ꯊꯣꯛꯎ ꯌꯥꯗ꯭ꯔꯦ. ꯍꯨꯔꯥꯟ ꯍꯨꯔꯥꯟ ꯌꯦꯡ ꯂꯩꯔꯦ. ꯑꯗꯨ ꯇꯥꯗ, ꯅꯨꯄꯤꯁꯦ ꯀꯥ ꯍꯦꯟꯅ ꯂꯨꯅ ꯇꯧꯁꯤꯟꯕꯁꯦ ꯏꯊꯛ ꯀꯥꯕꯁꯨ ꯌꯥꯎꯕꯅꯤꯀꯣ." "ꯑꯣ, ꯃꯗꯨꯁꯨꯅꯦ, ꯅꯨꯄꯤ ꯃꯈꯣꯏꯅ ꯋꯥꯈꯜ ꯇꯥꯖꯗꯕꯅꯤ. ꯐꯔꯦ, ꯁꯤꯒꯤ ꯋꯥꯁꯤ ꯇꯣꯛꯑꯁꯤ. ꯅꯪꯒꯤ ꯋꯥꯔꯤ ꯇꯧꯁꯤ." "ꯀꯔꯤ ꯋꯥꯔꯤꯅꯣ ꯇꯥꯏꯅꯣ? ꯊꯥꯏꯅꯒꯤ ꯅꯪꯒ ꯇꯝꯐꯥꯒꯤ ꯋꯥꯔꯤ ꯇꯥꯁꯤ." ꯇꯣꯝꯕ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯂꯩꯔꯥꯏꯗ ꯉꯥ ꯍꯨꯝꯅ ꯍꯨꯝꯅ "ꯈꯨꯜꯁꯤꯗ ꯇꯝꯐꯥꯒ ꯃꯔꯤ ꯂꯩꯅꯕ ꯅꯨꯄꯥꯁꯦ ꯑꯩꯅ ꯍꯥꯏꯕꯅꯤ ꯇꯥꯗ. ꯑꯗ ꯁꯥꯃꯨꯅꯁꯨ ꯇꯝꯐꯥꯁꯦ ꯂꯨꯝꯃꯒ ꯂꯩꯔꯝꯕꯖꯥꯠꯅꯤ. ꯁꯥꯃꯨꯅꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯗꯦ, ꯈꯪꯍꯟꯗꯦ. ꯅꯣꯡꯃ ꯇꯝꯐꯥꯒ ꯑꯩꯒꯗꯣ ꯑꯩꯈꯣꯏꯒꯤ ꯊꯣꯡ ꯋꯥꯡꯃꯒꯤ ꯈꯣꯡꯅꯥꯡꯗꯣ ꯑꯗꯨꯗ ꯎꯅꯩ." ꯇꯣꯝꯕꯗꯨ ꯃꯥꯒ ꯇꯝꯐꯥꯒꯒꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯗꯨ ꯂꯤꯔꯛꯏ꯫ ꯅꯨꯃꯤꯠꯇꯨ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯅꯤ꯫ ꯇꯣꯝꯕꯒ ꯇꯝꯐꯥꯒꯗꯨ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯔꯤꯀꯥꯟ ꯁꯥꯃꯨꯗꯨ ꯆꯪꯂꯛꯏ꯫ ꯁꯥꯃꯨꯅ ꯇꯝꯐꯥꯗ "ꯇꯝꯐꯥ, ꯅꯪꯗꯤ ꯆꯤꯡ ꯀꯥꯔꯣꯏꯗ꯭ꯔꯣ?" "ꯇꯥ ꯁꯥꯃꯨ, ꯑꯩꯗꯤ ꯁꯤꯗ ꯍꯪꯆꯤꯠ ꯂꯥꯡꯉꯤ. ꯍꯣꯔꯦꯟ ꯇꯥ ꯇꯣꯝꯕꯒ ꯇꯞꯅ ꯀꯥꯔꯛꯑꯒꯦ." ꯁꯥꯃꯨꯗꯨ ꯇꯣꯝꯕꯗ ꯌꯦꯡꯂꯒ "ꯑꯗꯨ ꯑꯣꯏꯔꯒꯅ ꯇꯣꯝꯕ, ꯅꯪꯒ ꯀꯥꯔꯨꯔꯁꯤꯗꯅ." ꯇꯣꯝꯕꯅ "ꯀꯩꯅꯣ ꯁꯥꯃꯨ, ꯅꯪꯒꯤ ꯀꯥꯐꯝ ꯊꯣꯛꯄꯗꯣ ꯀꯥꯎꯆꯣꯅ ꯀꯩꯅꯣ?" "ꯏꯇꯣꯝ ꯑꯣꯏꯕꯁꯤꯗ ꯁꯨꯝ ꯀꯥꯎꯁꯦ ꯍꯥꯏꯕꯅꯤꯗ ꯏꯇꯥꯎ." "ꯑꯁ, ꯑꯩꯁꯨ ꯁꯨꯝ ꯇꯟꯁꯤꯜꯂꯛꯏ. ꯇꯝꯐꯥ, ꯑꯩꯁꯨ ꯁꯤꯗ ꯉꯥꯛꯇ ꯐꯝꯒꯦ." ꯇꯣꯝꯕꯗꯨ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔ ꯃꯥꯜꯂꯤ꯫ ꯇꯝꯐꯥꯒꯤ ꯃꯈꯨꯠꯇꯨ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯒ ꯌꯨꯝꯂꯣꯝꯗ ꯍꯟꯈ꯭ꯔꯦ꯫ ꯇꯣꯝꯕꯗꯨ
Wari lirambadagi tumina muk laikri inangna tombada. Tomba wari loirabo. Dada. Awaba wari lithokpase. Wakhal yangi haibadaine. Inaw ibungo asidi mimigi makha poli. Wari lina hena warakpa. Wari lithoklaga wakhal pukning khangyang yangba. Midana pure haiduni. Ado dada. Aina husik aigi wari khara lithokpa hurubase. Aigi oina thamoida leiramba yamna luba pasaw ma thangthagi tawbugum phawi. Adudi wari makha tarodana. Nangi kokthakta puriba kawbu simuk chawba dungdumdo isu thangthaba yawragi. Tombado wari makha tare. Nongma tombaga tamphaga khatnarami tamphana tombada kappaga. Nangi nupa natro. Nang hauzik ngamagadi ay hauzik sin. Da samugidi mama pa yawnan aingona tawraisi. Samugi mapa phangi. Basiga tinnabanina wahamda khumagamti. Da samuna masagi sendok lambi asawba ma leibaga inakhunbaga. Ima basinati nangna samuga yengnabada. Chamuna pamba hel. Mana mara leibasu hel. Nangda nupa tho. Aina tunginarakkeba. Nang nupa tho. Tombado yamna pangdaba mawongda. Adu tampa karigumba aina nang selaga noi ima pabungna nang pirakragadi aigi izati kamai tawba. Karino ta tomba ngasidagi chahi 10 gi matungda selasu nangidugi pakhumda aingonda adu pigadoiro. Madugi pakhumdudi nangna ai pamlabasu nuksirabasu lawba ngamoi haibaga chamanaba pakhum. Nupa ama oina ngamni haiba nangna thengnagani haiba pakhum pibado karigi ngamjino nangna. Ima pabungni yadasu amuk chelaga loi nang madusu ngamoidro. Tampa madusu noi ima pabungna pinadradi samugi makda imai thamam leigadro. Tampado yam sauna yare nang musabudu pase amuk tapung thengnadri nahan makai nangi nongna tawdo ing tapsabane khaluban adubu nangdi nupa thoktab homona hena thongna leiba nupa oiram. Tamphadu saroga satkri nonganbaga tamphadu samuda sele haidana tombada paulai. Tombadu thongalda lepaga o khongkai kapli. Tombagi mapanong yaina. Hey, nupi rasu khangdaba nupa rasu khangdaba nang yumna thuna sangawla. Sangakri bro. Mina natu munthraga thongalda law khongna kapibro. Nangi natu munthriba nupadugi mamangda ikaidro ha. Tombana kappaga. Karino basi ibungo Mama sakrasu mangonda gendi amabu isagi su ida lakini kaina temsin birakadra hairaga. Hey gadha nangi oinadi ahen mani bi suklak lawini hongdong. Natu thiba kiredi karigi nupi koirino ha. Karino da basi nupi thibagi matang matam haibamsu leiri kaino. Khudakta sensi hairaga aibu hekta selu hairo inu khangdibi. Hey nang ngasina sumangda yopaksinane Laktuna aina langak putari ngasina. Nangi natu lawkiba nupaduna nangi natududa chenaba hainaraga leibudi oiramoine. Natudu nupaduda nanga saunaraba matung nupaduda sensi haiba oidoine. Ado nupaduda nangi tamphaduna khudakta sensi haibada nupadu senba ngamlaga nangna karigi senba ngamjiba. Basi samudu sel yam paibadu maran yam leibagi nupi thiba kidabani haiba. Tombagi mapanong yaidu tombagi manakta sangli. Ibungo ai wa haige nang unna taw. Apama pot ama phange hairagadi kiba yade. Tungda lakadaba mangda thokadaba uba yade. Nupi thiba haibase nupa ama oina pangthoktaba yadraba thabak amani. Isa yanaraga kona matang matam chana lungna leinaba haibaduna amani. Adu natabida kainakhraba matung aingonda yamna wahugada oiragadi thokpa malaksani higa sengadabani. Masi nangonda phata lawsing takpa nate thabak khudimak lani. Nungsiba haibasisu lani. Aduna lan haibasidi khudong saba lawba ngambaduna lan mai pakadoini. Maduni ngasi samuna nangondagi khudong saba lawkrisi yego. Hojik tamphado ningamloi. Tamphagi mama mapasu ningamloi. Maramdi samugi mamaga mapagado aina masak unna khangi. Mabuksil fattabada mi amata tinaba yaba nate. Tamphagi mamaga mapagada samugi maralduda masanupido pibo oigadoini. Makha taba kumhai ipa isa yeminasi
ꯂꯥꯎ ꯂꯥꯎ ꯌꯨꯝꯗ ꯆꯪꯁꯤ ꯅꯃꯥꯅ ꯉꯥ ꯑꯍꯥꯎꯕ ꯑꯃ ꯊꯣꯡꯗꯣꯏ ꯇꯧꯍꯧꯕꯅꯤ ꯇꯣꯝꯕꯗꯨ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯀꯞꯄꯒ ꯃꯁꯤ ꯑꯩ ꯃꯥꯅ ꯌꯨꯝꯗꯨꯗꯒꯤ ꯍꯜꯂꯛꯄꯗꯣ ꯑꯩ ꯉꯥꯏꯒꯦ ꯑꯗꯨꯒ ꯃꯣꯏꯔꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯄꯥꯟ ꯊꯣꯛꯆꯤꯟꯒꯦ ꯃꯥꯅ ꯍꯜꯂꯛꯄ ꯅꯨꯃꯤꯠꯇꯣ ꯑꯩ ꯅꯨꯄꯤ ꯆꯦꯜꯂꯛꯀꯦ ꯑꯗꯨꯒ ꯃꯣꯏ ꯃꯄꯥꯅ ꯃꯣꯏ ꯊꯣꯛꯆꯜꯂꯨꯒꯦ ꯃꯁꯤ ꯆꯍꯤ 5ꯒꯤ ꯃꯇꯨꯡꯅꯤ ꯇꯝꯐꯥꯒꯤ ꯑꯉꯥꯡ ꯑꯅꯤ ꯍꯥꯏꯕꯗꯤ ꯂꯟꯆꯦꯟꯕꯒ ꯂꯟꯆꯦꯟꯕꯤꯒ ꯄꯣꯛꯂꯕ ꯃꯇꯨꯡꯅꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯤ ꯊꯥ 2ꯇ ꯉꯥꯏꯔꯤ ꯁꯥꯃꯨꯗꯨ ꯃꯃꯥ ꯑꯇꯣꯝꯕꯤꯒ ꯃꯄꯥ ꯏꯕꯣꯝꯆꯥꯒꯅ ꯉꯥꯡꯂꯤ ꯏꯕꯣꯝꯆꯥꯅ ꯁꯥꯃꯨ ꯃꯣꯏ ꯅꯨꯄꯤ ꯃꯄꯥꯝꯒꯤ ꯃꯤꯗꯣ ꯁꯤꯗ ꯌꯥꯝ ꯇꯣꯏꯅ ꯂꯥꯛꯏꯅꯦ ꯃꯗꯨ ꯇꯧꯍꯟꯒꯅꯨ ꯅꯪꯅ ꯆꯦꯡ ꯐꯧ ꯄꯤꯈꯣ ꯀꯥꯏꯅ ꯃꯧꯗ ꯍꯥꯏꯔꯝꯕ꯭ꯔꯣ ꯑꯩꯗꯤ ꯀꯩꯝꯇ ꯈꯪꯗꯦꯅ ꯄꯥꯕꯨꯡ ꯑꯗꯨꯗꯤ ꯃꯧꯒꯤ ꯃꯄꯥꯝꯒꯤ ꯃꯤ ꯂꯥꯛꯂꯒ ꯆꯦꯡ ꯐꯧ ꯄꯨꯈꯤꯕꯗꯣ ꯄꯨꯍꯟꯒꯅꯨ ꯂꯩꯀꯥꯏ ꯈꯨꯟꯒ ꯑꯣꯏꯔꯦ ꯃꯧꯅ ꯃꯄꯥꯝꯅ ꯄꯣꯠ ꯊꯩꯕ ꯌꯥꯝ ꯃꯥꯟꯒꯗꯧꯔꯦ ꯅꯣꯏꯒꯤꯁꯦ ꯁꯥꯃꯨ ꯅꯨꯄꯤ ꯂꯥꯎꯈ꯭ꯔꯦ ꯆꯦꯡ ꯐꯧ ꯀꯌꯥꯝ ꯄꯨꯈ꯭ꯔꯤꯅꯣꯕꯁꯦ ꯃꯃꯥꯅ ꯏꯕꯨꯡꯉꯣ ꯃꯤꯒꯤ ꯃꯃꯥꯡꯗ ꯃꯁꯤ ꯐꯖꯗꯦ ꯃꯇꯨꯡ ꯇꯧꯍꯟꯒꯨꯝꯁꯤ ꯑꯩꯈꯣꯏꯅ ꯌꯥꯗꯕ ꯍꯥꯏꯕꯁꯦ ꯃꯤꯅꯁꯨ ꯃꯤꯠ ꯅꯥꯔꯛꯇꯕꯅꯤ ꯅꯪꯁꯨ ꯁꯥꯎꯔꯤꯉꯩꯗꯨꯗ ꯃꯧꯗꯣ ꯃꯗꯨꯗ ꯋꯥ ꯍꯧꯗꯣꯛꯂꯨꯁꯨ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯃꯄꯥꯝꯗꯒꯤꯅꯦ ꯍꯥꯏꯗꯅ ꯏꯟꯁꯥꯡ ꯆꯔꯥ ꯑꯃ ꯆꯥꯎꯅ ꯄꯨꯔꯛꯄ ꯅꯠꯇꯦ ꯁꯥꯃꯨꯗꯨ ꯇꯝꯐꯥꯒꯤ ꯃꯅꯥꯛꯇ ꯆꯪꯈ꯭ꯔꯦ ꯁꯥꯃꯨꯅ ꯇꯝꯐꯥꯗ ꯉꯁꯤꯅ ꯅꯄꯥꯝꯗ ꯀꯔꯤꯕꯨ ꯄꯤꯈ꯭ꯔꯕ ꯇꯝꯐꯥꯅ ꯀꯩꯗꯧꯔꯒꯦ ꯃꯄꯥ ꯅꯪꯅ ꯅꯄꯥꯝꯗ ꯐꯧ ꯄꯤꯈꯤ ꯍꯥꯏꯕꯗꯨꯒꯤ ꯃꯗꯨꯒꯤ ꯋꯥꯅꯤ ꯑꯩꯅ ꯍꯪꯉꯤꯁꯦ ꯇꯥꯁꯃꯣ ꯑꯗꯨꯒꯤ ꯐꯧꯗꯨꯗꯤ ꯐꯧꯍꯣꯟꯅꯤ ꯌꯨꯝꯒꯤ ꯂꯧꯕꯨꯛꯇ ꯐꯧꯍꯣꯟ ꯍꯨꯟꯅꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯗꯨꯗ ꯀꯣꯠꯇꯒꯤ ꯃꯇꯨꯜ ꯆꯣꯡ ꯐꯧꯗꯣ ꯑꯗꯨ ꯄꯤꯈꯤꯕꯅꯤ ꯌꯨꯝꯒꯤ ꯑꯉꯥꯡ ꯊꯥꯔꯛꯄꯅꯤ ꯑꯗꯣ ꯅꯪ ꯏꯃꯥꯒ ꯕꯥꯁꯤꯒꯗ ꯍꯥꯟꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯍꯥ ꯅꯪ ꯀꯨꯁꯤ ꯔꯥꯁꯤ ꯍꯦꯛꯇ ꯇꯧꯔꯒꯦ ꯍꯥꯏꯔꯣ ꯏꯃꯨꯡꯁꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯄꯥꯝꯒꯤ ꯃꯤꯁꯤꯡꯗꯣ ꯁꯤꯗ ꯂꯣꯏ ꯊꯝꯃꯣꯗꯅ ꯇꯝꯐꯥꯗꯨ ꯐꯝꯂꯝꯕꯗꯒꯤ ꯄꯨꯛ ꯍꯧꯒꯠꯂꯛꯂꯒ ꯌꯥꯔꯦ ꯇꯥꯁꯞ ꯊꯦꯡꯈꯥꯡ ꯀꯌꯥꯗ ꯈꯥꯡꯂꯒ ꯂꯥꯛꯄꯅꯤ ꯑꯩꯅ ꯌꯨꯝꯁꯤ ꯂꯩꯔꯛꯂꯤꯕꯁꯦ ꯆꯍꯤ 5 ꯍꯦꯜꯂꯕꯅꯤ ꯃꯁꯤ ꯐꯥꯎꯕ ꯑꯩꯒꯤ ꯃꯐꯝ ꯀꯔꯤꯝꯇ ꯂꯩꯇꯕ ꯌꯨꯝꯁꯤꯗ ꯅꯪꯒꯤ ꯌꯨꯝꯁꯤꯗ ꯑꯩꯒꯤ ꯍꯛ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯒꯗꯤ ꯑꯩ ꯌꯨꯝꯗ ꯍꯥꯏꯈ꯭ꯔꯒꯦ ꯏꯕꯥꯅꯤ ꯈꯥꯏꯅꯔꯁꯤ ꯁꯣꯝꯅ ꯁꯥꯃꯨꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯣ ꯍꯔꯥꯎꯔꯤ ꯏꯕꯣꯝꯆꯥꯅ ꯇꯥꯔꯕ ꯃꯃꯥ ꯅꯪ ꯆꯪꯂꯒ ꯁꯨꯃꯥꯏꯅ ꯍꯥꯏꯌꯣ ꯃꯁꯥ ꯆꯠꯈ꯭ꯔꯕꯁꯨ ꯑꯉꯥꯡꯗꯤ ꯄꯨꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯌꯣ ꯁꯥꯃꯨꯗꯣ ꯑꯩꯒ ꯋꯥꯔꯤ ꯁꯥꯁꯤꯜꯂꯥꯎ ꯍꯥꯏꯌꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩꯅꯣ ꯃꯇꯝ ꯈꯔ ꯏꯆꯥꯒ ꯂꯩꯃꯤꯟꯅꯔꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯏꯆꯥꯅꯁꯨ ꯄꯥꯝꯗ꯭ꯔꯦ ꯏꯆꯥꯅ ꯄꯥꯝꯕꯒꯤ ꯅꯨꯄꯤꯁꯤ ꯂꯧꯔꯦ ꯍꯧꯖꯤꯛꯇꯤ ꯏꯆꯥꯅ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯔꯃꯤꯅ ꯇꯥꯟꯊꯣꯛꯈꯤꯕ ꯇꯥꯕꯅꯤ ꯍꯥꯏꯕꯗꯤ ꯑꯩꯒꯤꯗꯤ ꯏꯆꯥ ꯑꯃꯈꯛꯅꯤ ꯏꯆꯥꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯗꯕ ꯌꯥꯗꯦ ꯏꯆꯥꯅ ꯅꯤꯡꯕ ꯊꯨꯡꯗꯕ ꯍꯥꯏꯕꯁꯤ ꯏꯆꯥ ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯟꯗ꯭ꯔꯕꯅꯤ ꯁꯥꯃꯨ ꯑꯃꯗꯤ ꯁꯥꯃꯨꯒꯤ ꯐꯠꯇ꯭ꯔꯕ ꯃꯃꯥ ꯃꯄꯥꯅ ꯇꯝꯐꯥꯗꯨ ꯃꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯛꯂꯝꯃꯤ ꯁꯥꯃꯨꯅ ꯇꯝꯐꯥꯗꯨ ꯇꯥꯟꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯏꯀꯨꯏ ꯀꯨꯏꯗꯅ ꯁꯥꯃꯨꯗꯨ ꯃꯋꯥ ꯂꯩꯈꯤꯗ꯭ꯔꯕꯤ ꯃꯧ ꯑꯃ ꯄꯨꯁꯤꯜꯂꯛꯂꯝꯃꯤ ꯁꯥꯃꯨꯅ ꯃꯧ ꯄꯨꯁꯤꯜꯂꯛꯄꯗꯨꯗ ꯏꯕꯣꯝꯆꯥꯒ ꯇꯣꯝꯕꯤꯒꯗꯨ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯝꯃꯤ ꯃꯔꯝꯗꯤ ꯃꯧ ꯑꯃ ꯄꯨꯁꯤꯜꯂꯛꯏ ꯍꯥꯏꯕꯒꯤ ꯁꯥꯃꯨꯗꯨ ꯃꯃꯥꯒ ꯋꯥꯔꯤ ꯁꯥꯔꯤ ꯇꯣꯝꯕꯤꯅ ꯏꯕꯨꯡꯉꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯅꯄꯥꯗꯤ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯦꯅꯦ ꯀꯔꯤꯅꯣ ꯏꯃꯥ ꯑꯩ ꯄꯥꯈꯪ ꯅꯠꯇꯦꯅꯦ ꯑꯉꯥꯡ ꯑꯅꯤꯒꯤ ꯃꯄꯥꯅꯦ ꯑꯩꯁꯦ ꯑꯉꯥꯡ ꯂꯩꯕ ꯅꯨꯄꯥ ꯑꯃꯗ ꯀꯔꯝꯕ ꯂꯩꯁꯥꯕꯤꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅꯤꯡꯗꯣꯏꯅꯣꯅꯦ ꯑꯩꯅ ꯏꯃꯥꯗ ꯍꯥꯏꯔꯤꯁꯤꯡꯁꯦ ꯄꯥꯕꯨꯡꯗ ꯑꯩ ꯑꯃꯨꯛ ꯍꯥꯏꯕ ꯇꯜꯂꯤ ꯑꯋꯥꯏꯈꯨꯝ ꯄꯥꯝꯗꯦ ꯑꯁ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯑꯉꯥꯡꯗꯨꯗꯤ ꯀꯔꯤ ꯂꯝꯗꯩꯅ ꯍꯥꯏꯕ ꯑꯋꯥꯡ ꯁꯦꯛꯃꯥꯏꯗꯩꯅꯤ ꯍꯥꯏꯗꯣꯛꯄ ꯆꯠꯅꯕ ꯇꯧ ꯍꯥꯏꯌꯣ ꯄꯥꯕꯨꯡꯗꯣ ꯏꯕꯣꯝꯆꯥꯗꯨ ꯇꯣꯝꯕꯗ ꯈꯪꯂꯥꯎ ꯂꯧꯔꯛꯏ ꯀꯔꯤ ꯑꯗꯨꯛ ꯎꯁꯤꯠꯇꯕ ꯍꯥꯏꯗꯣꯛꯄ ꯆꯠꯂꯨꯀ ꯀꯥꯏꯗꯅ ꯃꯁꯤ ꯂꯨꯅ ꯇꯧꯃꯟꯗꯅ ꯅꯋꯥꯡꯏꯅꯦ ꯃꯁꯦ ꯑꯩꯒꯤ ꯏज्ꯖꯠꯁꯨ ꯌꯦꯡꯗꯕ ꯑꯁꯨꯛ ꯌꯥꯝꯅ ꯏज्ꯖꯠ ꯃꯥꯡꯂꯤꯉꯩꯁꯤꯗ ꯍꯥꯏꯗꯣꯛꯄ ꯆꯠꯂꯨ ꯀꯥꯏꯅ ꯃꯃꯥꯏꯗꯨꯗ ꯈꯣꯡꯄꯥꯛꯅ ꯀꯥꯎꯒꯅꯤ ꯍꯥꯏꯌꯣ ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯃꯨꯗꯨ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯕꯥꯖꯤꯁꯤꯕꯨ ꯏꯖꯠ ꯀꯌꯥꯝ ꯂꯩꯕ ꯃꯤꯅꯣꯅꯦ ꯅꯨꯡꯁꯤꯇꯣꯟꯁꯦ ꯑꯩꯅ ꯃꯋꯥ ꯂꯩꯅ ꯑꯣꯛꯇꯕ ꯂꯝꯆꯠ ꯆꯠꯃꯤꯟꯅꯔꯒ ꯄꯨꯁꯤꯜꯂꯛꯄ ꯅꯨꯄꯤꯔꯣ ꯑꯩꯅ ꯌꯨꯝꯁꯤꯗ ꯅꯨꯄꯤ ꯂꯩꯅ ꯅꯨꯄꯤ ꯄꯨꯁꯤꯜꯂꯛꯄ ꯃꯋꯥ ꯂꯩꯇ꯭ꯔꯕ ꯅꯨꯄꯤꯅꯤ ꯑꯩꯅ ꯌꯨꯝꯁꯤꯗ ꯄꯨꯁꯤꯜꯂꯛꯂꯤꯕꯁꯤ ꯕꯥꯖꯤꯅ ꯑꯉꯥꯡ ꯑꯅꯤꯁꯦ ꯁꯦꯟꯅꯕ ꯉꯝꯅꯗ꯭ꯔꯣ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯤꯕ ꯏꯃꯨꯡꯁꯤꯗ ꯃꯧ ꯑꯃꯒꯤ ꯊꯧꯗꯥꯡꯁꯤ ꯕꯥꯖꯤꯒ ꯏꯃꯥꯒꯅ ꯂꯧꯕ ꯉꯝꯅꯗ꯭ꯔꯣ ꯇꯣꯝꯕꯤꯗꯤ ꯋꯥ ꯉꯥꯡꯈꯤꯗ꯭ꯔꯦ ꯏꯕꯣꯝꯆꯥꯗꯤ ꯋꯥ ꯉꯥꯡꯉꯤ ꯍꯩ ꯅꯪ ꯃꯇꯤꯛ ꯆꯥꯗꯕ ꯃꯤ ꯅꯠꯇꯦꯅꯦ ꯑꯉꯥꯡ ꯂꯩꯕ ꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯂꯩꯁꯥꯕꯤ ꯑꯣꯏꯅ ꯌꯨꯝꯒꯤ ꯃꯧ ꯑꯣꯏꯅ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯂꯒ ꯄꯨꯁꯤꯜꯂꯛꯄ ꯐꯅꯌꯥꯝ ꯌꯥꯎꯔꯤ ꯅꯪꯅ ꯃꯋꯥ ꯂꯩꯇ꯭ꯔꯕ ꯂꯨꯈꯥꯕꯤꯁꯦ ꯀꯔꯝꯍꯥꯏꯅ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯅꯤꯅ ꯄꯨꯁꯤꯜꯂꯛꯂꯤꯕꯅꯣ ꯃꯁꯤꯅꯤ ꯑꯩ ꯅꯉꯣꯟꯗ ꯍꯪꯂꯤꯕ ꯋꯥꯍꯪꯁꯦ ꯉꯁꯤꯗꯒꯤ ꯅꯪꯒ ꯑꯩꯒ ꯏꯄꯥ ꯏꯆꯥꯒꯤ ꯂꯩꯅꯔꯤ ꯃꯔꯤꯁꯦ ꯇꯠꯂꯕꯅꯤ ꯍꯩ ꯃꯃꯥ ꯅꯆꯥꯅꯨꯄꯥꯁꯦ ꯑꯩ ꯁꯤꯕꯗ ꯑꯩꯒꯤ ꯍꯛꯆꯥꯡꯗ ꯊꯦꯡꯒꯠꯂꯛꯀꯅꯨꯀꯣ ꯁꯣꯝꯅ ꯅꯨꯡꯁꯤꯇꯣꯟꯗꯨ ꯂꯟꯆꯦꯟꯕꯒ ꯇꯨꯃꯤꯟꯅ ꯐꯝꯂꯤ
ꯑꯄꯤꯛꯄ ꯑꯉꯥꯡꯗꯨꯁꯨ ꯅꯨꯡꯁꯤꯇꯣꯟꯅ ꯄꯝꯂꯤ꯫ ꯁꯥꯃꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯂꯟꯆꯦꯟꯕ ꯅꯨꯡꯁꯤꯇꯣꯟꯗ ꯏꯃꯥꯇꯣꯟ ꯀꯞꯀꯅꯨ, ꯑꯩꯒꯤ ꯏꯃꯥ ꯄꯣꯛꯄꯤꯁꯨ ꯄꯨꯄꯨꯒ ꯕꯨꯕꯣꯛꯀ ꯄꯥꯕꯨꯡꯒꯅ ꯇꯥꯟꯊꯣꯛꯈꯤꯕꯅꯤ꯫ ꯅꯨꯡꯁꯤꯇꯣꯟꯗꯨ ꯃꯄꯤ ꯍꯦꯟꯅ ꯇꯥꯔꯛꯏ ꯅꯨꯡꯁꯤꯇꯣꯟꯅ꯫ ꯏꯕꯨꯡꯉꯣ, ꯑꯩꯁꯨ ꯃꯐꯝꯁꯤꯗ ꯀꯨꯏꯅ ꯂꯩꯒꯗꯕ ꯃꯥꯟꯗꯦ꯫ ꯏꯃꯥ, ꯑꯩꯈꯣꯏ ꯏꯃꯥ ꯎꯅꯤꯡꯉꯤ, ꯏꯃꯥ ꯎꯗꯕ ꯀꯨꯏꯔꯦ꯫ ꯅꯨꯡꯁꯤꯇꯣꯟꯗꯨ ꯍꯤ ꯀꯞꯄꯛꯏ꯫ ꯅꯪꯒꯤ ꯏꯃꯥꯗꯣ ꯁꯤꯗ ꯁꯨꯡꯂꯥꯛ ꯂꯥꯛꯈꯤꯗ꯭ꯔꯕ ꯏꯕꯨꯡꯉꯣ? ꯏꯃꯥ, ꯑꯩꯒꯤ ꯏꯃꯥ ꯑꯁꯦꯡꯕꯗꯣ ꯄꯥꯕꯨꯡꯒ ꯀꯥꯏꯅꯈ꯭ꯔꯦ꯫ ꯄꯨꯄꯨꯒ ꯕꯨꯕꯣꯛꯀꯅ ꯏꯃꯥꯒ ꯑꯩꯒ ꯏꯆꯟꯒꯗꯣ ꯎꯅꯍꯟꯗ꯭ꯔꯦ꯫ ꯏꯃꯥ, ꯅꯪꯅ ꯀꯩꯒꯨꯝꯕ ꯌꯨꯝꯁꯤꯗꯒꯤ ꯆꯠꯈꯤꯕ ꯇꯥꯔꯗꯤ ꯑꯩꯒ ꯏꯆꯟꯒꯁꯨ ꯄꯨꯕꯤꯌꯨꯀꯣ꯫ ꯅꯨꯡꯁꯤꯇꯣꯟꯗꯨ ꯂꯟꯆꯦꯟꯕꯒ ꯂꯟꯆꯦꯟꯕꯤꯒꯗꯨ ꯀꯣꯜꯂꯒ ꯀꯞꯂꯤ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯅꯨꯡꯁꯤꯇꯣꯟꯗꯨ ꯃꯥꯅ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥꯅꯤ ꯈꯟꯅ ꯅꯥꯎꯀꯣꯟꯖꯔꯤꯕ ꯂꯟꯆꯦꯟꯕꯒ ꯂꯟꯆꯦꯟꯕꯤꯒꯗꯨ ꯄꯨꯔꯒ ꯅꯣꯡꯃ ꯀꯩꯊꯦꯜꯗ ꯊꯣꯛꯂꯛꯏ꯫ ꯂꯟꯆꯦꯟꯕꯤꯗꯨ ꯅꯨꯡꯁꯤꯇꯣꯟꯅ ꯄꯣꯔꯤ꯫ ꯂꯟꯆꯦꯟꯕꯤꯗꯤ ꯅꯤꯡꯊꯤꯅ ꯆꯠꯄ ꯐꯥꯎꯕ ꯉꯝꯗ꯭ꯔꯤ꯫ ꯅꯨꯡꯁꯤꯇꯣꯟꯅ ꯂꯟꯆꯦꯟꯕꯗ ꯏꯕꯨꯡꯉꯣ, ꯀꯩ ꯏꯟꯁꯥꯡ ꯂꯩꯁꯤꯒꯦ? ꯂꯟꯆꯦꯟꯕꯗꯨ ꯃꯃꯥ ꯑꯇꯣꯝꯕꯤꯗ ꯌꯦꯡꯈꯠꯂꯛꯂꯒ ꯏꯃꯥꯅ ꯑꯄꯥꯝꯕꯗꯨ ꯂꯩꯁꯤ꯫ ꯅꯪꯕꯨ ꯉꯥꯒ ꯆꯥꯅꯤꯡꯗꯕ꯭ꯔꯅꯦ? ꯍꯥ? ꯏꯃꯥ, ꯑꯩꯗꯤ ꯏꯃꯥꯅ ꯊꯣꯡꯕꯗꯣ ꯆꯥꯅꯤꯡꯉꯤ꯫ ꯅꯨꯡꯁꯤꯇꯣꯟꯗꯨ ꯂꯟꯆꯦꯟꯕꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯀꯩꯊꯦꯜꯗꯒꯤ ꯑꯍꯥꯎꯕ ꯉꯥ ꯑꯃ ꯂꯩꯔꯒ ꯃꯌꯨꯝꯗ ꯆꯪꯂꯛꯏ꯫ ꯅꯨꯃꯤꯗꯥꯡꯅꯤ꯫ ꯂꯟꯆꯦꯟꯕꯗꯨ ꯇꯦꯡꯀꯣꯠꯇ ꯉꯥ ꯊꯣꯡꯕ ꯈꯔ ꯍꯥꯞꯄꯒ ꯃꯄꯨ ꯏꯕꯣꯝꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯏꯕꯣꯝꯆꯥꯅ ꯏꯁꯨꯇꯣꯝꯕ, ꯀꯔꯤꯅꯣ ꯑꯗꯨꯗꯤ? ꯄꯨꯋꯥ, ꯏꯃꯥꯅ ꯊꯣꯡꯕ ꯉꯥꯅꯤ꯫ ꯀꯥꯏ ꯑꯗꯨꯗꯤ ꯏꯟꯁꯥꯡꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯛꯂꯣ꯫ ꯁꯤ ꯄꯨꯄꯨ꯫ ꯏꯕꯣꯝꯆꯥꯗꯨ ꯃꯁꯨ ꯅꯨꯄꯥꯅ ꯄꯤꯔꯤꯕ ꯉꯥ ꯊꯣꯡꯕꯗꯨ ꯂꯧꯔꯒ ꯊꯣꯡꯖꯤꯜꯂꯣꯝꯗ ꯂꯥꯛꯇ ꯂꯪꯊꯣꯛꯈ꯭ꯔꯦ꯫ ꯂꯟꯆꯦꯟꯕꯗꯨ ꯈꯪꯄ꯭ꯔꯦ ꯈꯪꯏ꯫ ꯅꯨꯡꯁꯤꯇꯣꯟꯗꯨ ꯃꯥꯒꯤ ꯆꯥꯛꯈꯨꯝꯗꯒꯤ ꯍꯣꯕꯦ ꯍꯣꯕꯦ ꯆꯦꯟꯊꯣꯔꯛꯏ꯫ ꯂꯟꯆꯦꯟꯕꯗꯨ ꯃꯄꯨꯒꯤ ꯃꯅꯥꯛꯇꯒꯤ ꯇꯨꯃꯤꯟꯅ ꯊꯣꯛꯂꯛꯏ꯫ ꯅꯨꯡꯁꯤꯇꯣꯟꯗꯨ ꯁꯨꯃꯥꯡꯗ ꯇꯥꯔꯤꯕ ꯇꯦꯡꯀꯣꯠꯇꯨ ꯂꯧꯈꯠꯂꯤ꯫ ꯑꯗꯨꯒ ꯂꯟꯆꯦꯟꯕꯗꯨ ꯀꯣꯜꯂꯒ ꯆꯪꯈ꯭ꯔꯦ꯫ ꯁꯣꯝꯗ ꯏꯕꯣꯝꯆꯥꯅ ꯇꯣꯝꯕꯤꯗ ꯇꯣꯝꯕꯤ, ꯑꯃꯨꯛ ꯀꯧꯕꯗꯨ ꯈꯨꯝꯕ ꯍꯩꯇꯕ꯭ꯔꯣ ꯅꯪ? ꯍꯥ? ꯑꯣ, ꯇꯥꯏꯌꯦ, ꯁꯣꯝꯗ ꯃꯩ ꯀꯥꯝꯈꯠꯂꯤꯌꯦ꯫ ꯏꯕꯣꯝꯆꯥꯗꯨ ꯌꯥꯝ ꯁꯥꯎꯅ ꯅꯪꯒꯤ ꯃꯩ ꯀꯥꯝꯕꯗꯨ ꯂꯨꯕ꯭ꯔꯣ, ꯅꯠꯇ꯭ꯔꯒ ꯑꯩꯅ ꯀꯧꯔꯤꯁꯤ ꯈꯨꯝꯕꯗꯨ ꯂꯨꯕ꯭ꯔꯥ? ꯍꯥ? ꯇꯣꯝꯕꯤꯗꯨ ꯆꯥꯛꯈꯨꯝꯗ ꯃꯇꯣꯝꯗ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦꯗ ꯂꯥꯏꯃ, ꯆꯥꯛꯁꯦ ꯃꯁꯤꯈꯛ ꯊꯣꯡꯂꯒ ꯏꯟꯁꯥꯡꯗꯨꯅ ꯃꯧꯅ ꯊꯤꯜꯂꯛꯄ ꯏꯟꯁꯥꯡꯗꯣ ꯉꯥꯏꯒꯦ ꯇꯧꯕꯅꯤ꯫ ꯃꯥꯒꯤ ꯏꯁꯧꯁꯤꯅꯅꯦ ꯆꯥꯛ ꯐꯥꯎꯕ ꯆꯦꯡ ꯆꯪꯕ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯑꯌꯨꯛ ꯑꯃꯅꯤ꯫ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯉꯁꯤꯗꯤ ꯇꯝꯐꯥꯗꯨ ꯀꯩꯊꯦꯜꯗ ꯄꯣꯠ ꯌꯣꯟꯕ ꯑꯃꯨꯛ ꯎꯏ꯫ ꯇꯝꯐꯥꯒ ꯄꯣꯠꯐꯝ ꯊꯪꯅꯕ ꯃꯤ ꯑꯃꯅ ꯇꯝꯐꯥꯗ ꯇꯝꯐꯥꯅ ꯍꯥꯎ ꯏꯆꯦ, ꯇꯝꯐꯥ, ꯅꯪꯒꯤ ꯑꯉꯥꯡ ꯃꯥꯜꯂꯤ ꯉꯔꯥꯡ ꯃꯧ ꯅꯥꯝꯃꯒ ꯊꯣꯛꯂꯛꯄꯗꯣ꯫ ꯅꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯄꯤꯛꯄꯗꯨꯁꯨ ꯃꯧꯗꯨꯅ ꯄꯣꯔꯒ ꯑꯩꯒꯤꯗꯒꯤ ꯉꯥ ꯂꯩꯈꯤꯌꯦ꯫ ꯇꯝꯐꯥꯗꯨ ꯁꯛꯐꯝ ꯑꯣꯜꯂꯤ, ꯃꯄꯤꯔ ꯆꯦꯜꯂꯤ꯫ ꯃꯤ ꯑꯃꯅ ꯑꯃꯨꯛ ꯅꯪꯕꯨ ꯑꯉꯥꯡꯗꯣ ꯆꯍꯤꯁꯨ ꯐꯥꯗ꯭ꯔꯤ, ꯃꯕꯨꯛ ꯄꯤꯊꯛꯈꯤꯗꯕꯁꯨ ꯆꯍꯤ ꯍꯥꯏꯔꯛꯑꯃꯅꯤꯅꯦ꯫ ꯏꯆꯦ, ꯑꯉꯥꯡꯗꯣ ꯀꯌꯥꯝ ꯆꯥꯎꯅ ꯎꯒꯦ? ꯇꯝꯐꯥ, ꯑꯉꯥꯡꯗꯣ ꯃꯌꯥꯡ ꯌꯥꯝꯅ ꯀꯪꯏ꯫ ꯅꯆꯥꯅꯨꯄꯥ ꯑꯍꯜꯗꯨꯁꯨ ꯃꯃꯥ ꯃꯄꯥ ꯂꯩꯇ꯭ꯔꯕ ꯃꯆꯥ ꯑꯃꯒꯤ ꯁꯛꯐꯝꯅꯤ꯫ ꯑꯗꯨꯕꯨ ꯃꯧꯗꯨꯅꯗꯤ ꯅꯪꯒꯤ ꯅꯆꯥꯅꯤꯗꯣ ꯌꯥꯝ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯕꯤꯕ ꯎꯏ꯫ ꯅꯆꯥꯅꯨꯄꯥꯅ ꯆꯥꯅꯤꯡꯕ ꯀꯔꯤꯅꯣ ꯍꯪꯕꯤ꯫ ꯑꯄꯤꯛꯄ ꯑꯉꯥꯡꯗꯨꯒꯤꯁꯨ ꯆꯥꯕ ꯌꯥꯕ ꯀꯔꯤꯅꯣ ꯂꯩꯕꯤꯈꯤ꯫ ꯁꯟꯒꯤ ꯁꯪꯒꯣꯝꯁꯨ ꯊꯤꯔꯝꯃꯤ꯫ ꯇꯝꯐꯥ, ꯅꯪ ꯁꯟꯒꯤ ꯁꯪꯒꯣꯝ ꯈꯔ ꯅꯪꯒꯤ ꯂꯨꯛꯃꯥꯏꯗ ꯊꯝꯃꯨꯗꯅ꯫ ꯂꯩꯕꯥꯛ ꯆꯐꯨꯗꯔ ꯈꯨꯖꯥꯏꯗꯔ ꯀꯩꯅꯣ ꯍꯥꯞꯄꯒ ꯌꯣꯜꯂꯣ꯫ ꯇꯝꯐꯥꯗꯨ ꯇꯨꯃꯤꯟꯅ ꯂꯩ꯫ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯒ ꯅꯨꯡꯁꯤꯇꯣꯟꯗꯨ ꯃꯇꯣꯝꯇ ꯀꯩꯊꯦꯜꯗ ꯏꯟꯁꯥꯡ ナꯄꯤ ꯂꯩꯕ ꯂꯥꯛꯏ꯫ ꯃꯤ ꯑꯃꯅ ꯅꯨꯡꯁꯤꯇꯣꯟꯗꯨ ꯂꯥꯝꯅ ꯎꯏ, ꯃꯤ ꯑꯃꯅ ꯇꯝꯐꯥꯗ ꯇꯝꯐꯥ, ꯑꯥꯗ ꯂꯥꯛꯂꯤꯕꯁꯦ ꯅꯍꯥꯟ ꯂꯟꯆꯦꯟꯕꯒ ꯂꯥꯛꯄ ꯃꯧꯗꯨꯅꯤ, ꯁꯣꯝꯗ ꯆꯪꯉꯛꯏ꯫ ꯇꯝꯐꯥꯗꯨ ꯅꯨꯡꯁꯤꯇꯣꯟꯗ ꯃꯄꯤꯔ ꯆꯦꯅ ꯌꯦꯡꯂꯤ꯫ ꯅꯨꯡꯁꯤꯇꯣꯟꯅ ꯃꯤ ꯑꯃꯗ ꯏꯆꯦ, ꯉꯥ ꯃꯆꯥ ꯈꯔ ꯂꯧꯈꯤꯒꯦ꯫ ꯇꯝꯐꯥꯗꯨ ꯃꯄꯤ ꯇꯩꯊꯣꯛꯂꯒ ꯅꯨꯡꯁꯤꯇꯣꯟꯗ ꯏꯅꯥꯎ, ꯀꯔꯤ ꯂꯩꯒꯗꯕꯅꯣ? ꯃꯤ ꯑꯃꯅ ꯕꯦꯝꯃ, ꯅꯆꯦꯒꯤ ꯏꯟꯁꯥꯡ ꯑꯅꯧꯕꯁꯦ ꯈꯔ ꯂꯩꯈꯣ꯫ ꯅꯨꯡꯁꯤꯇꯣꯟꯅ ꯍꯣꯏ ꯏꯆꯦ꯫ ꯅꯨꯡꯁꯤꯇꯣꯟꯗꯨ ꯇꯝꯐꯥꯗ ꯌꯦꯡꯂꯒ ꯏꯆꯦ, ꯁꯪꯒꯣꯝꯁꯤꯁꯨ ꯂꯧꯈꯤꯒꯦ꯫ ꯇꯝꯐꯥꯅ ꯍꯣꯏ, ꯂꯧꯈꯣ, ꯑꯗꯣ ꯅꯪꯅ ꯁꯪꯒꯣꯝ ꯊꯤꯔꯝꯃꯦ ꯍꯥꯏꯕꯗꯨꯗ ꯊꯝꯂꯤꯕꯅꯤ꯫ ꯏꯆꯦ, ꯁꯪꯒꯣꯝꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯝꯕꯤꯌꯨꯀꯣ, ꯑꯩ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯧꯕ ꯂꯥꯛꯀꯦ꯫ ꯍꯣꯏ ꯊꯝꯒꯦ, ꯑꯗꯣ ꯅꯪ ꯑꯩꯅ ꯌꯣꯜꯂꯤꯕ ꯁꯪꯒꯣꯝꯁꯤꯒꯤ ꯃꯃꯜꯗꯤ ꯄꯤꯔꯝꯕ ꯌꯥꯗꯦꯀꯣ꯫ ꯅꯨꯡꯁꯤꯇꯣꯟꯗꯨ ꯇꯝꯐꯥꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯏꯆꯦꯅ ꯃꯃꯜ ꯐꯪꯅꯕ ꯌꯣꯜꯂꯤꯕ ꯁꯪꯒꯣꯝꯁꯦ ꯑꯩꯅ ꯃꯃꯜ ꯄꯤꯗꯅ ꯀꯩꯒꯤ ꯂꯧꯗꯣꯏꯅꯣ?
Inaw, sanggumsigi mamaldi, laurigi, sise, insangse, ay nahapibani. Kuitan lausilo, mamal piranggano. Nusitondo, tampada mo na yengi. Nusitondo, miyemada mo yengi, miyemada nusitonda, wamalot pagumna, mamaydo imak magsili. Miyema madi tampagi moongdo, nusitondo, karigumba karasing na hali. Nusitondo, mirak narak yenglaga, tampana pirpa sanggomdo, manamnamni. Taseng madi, tampan yolamliba sanggomdo, sangi sanggom nate. Lancien bina, tabom tarahin at taku pangkidraba, tampagi, mabuki komlangi. Nusitondo, mamit anidagi, mapili balay ka na sintaray. Sidi, sangi sanggom nate. Tabom tarahin na, mamagi mabukta tungdun at hamnuraba, mamamagi komlangi. Dumidangni, samudo, saksa na sana. Ang nito di, saksa kiba Nusitona. Sakra pizaraga, tungkrima pa. Oh, pare. Imadi sida, chungzagzagag dabro. Changay. Yam changamani, ay kagi. Nungsi. Ay napama mimoy ramlabadi, nangsa. Ay natingnaramloy ni ko. Kaino ay si mapa. Haibadi, ay napatabo na bawi bagi, nasido, ay natatokri na. Matatokra to, nang tingnamani na. Asibuwani, saktum tuminsaw. Ngay ko, nang isakto tangduro, puno sa minarasi. Buhay mapasa puloy raga, ay ko nasaragay. Samuno sakto na to na. Hais, nang isi, ima na nga roga piram daw malida. Samudi, pizaw, natomsaw kay na, ha? Ay na di, asibuwani na nga isip. Naduwa raga na, puno sa arsi kay no. Nusiton. Ay pabunu pa mo ay pangam na ba? Honariba nila. Ay natawkiba, pataw mayam daw. Nasida, ay nauot na ikiba, pubikiw mayam daw. Nang isiba tawraga, tawgal tawraga. Pataw mahay mayam daw, karama kay do'y rabaso. Kung pangam na yung kalima nila. Nusito na, tasa mo. Nangbo, isida kayam na uot nuragin. Samudo, mapitay toklaga. Lamlag na layba, tamtiba sa ama na. Sola ba, apik pa sama-sama mo. Pakutsalaw matong, uot kiba tugumuni. Tasing na, ay hiimay pa na, saoy ramaki, ay saoy na puwag pa ni. Tombi do di nga say makay, masana pa samugi makul taba do da, samugi manata sangag pa da, samuna, mamamapada, yang warora maway singdo, tuminataram ni. Tombi do, masana pa gi managta, jang mangamdanahan kshin. Samudo, saktang kaya masaraga. Kaday, nang isakto, tangdoro nusiton. Nangay imusida, yam nusinana, unsisuk pa, kaya na nalamin na sa haragadi. Nang ay, sakto kaya na sabayate. Bukam to nga lagaso, punasami na si. Tanja pa nga di, bukam amatada, tuminasaki doy. Nusiton do, samuda nusina yung lamlaga, sakto, samugi manata tangdoro ay. Tomado tampagi wari lina-lina, kulumli, inawdi, nga humdi ising matay tuda tuminalip laga. Samudo, piklingay di, doy na tinaba, yam nungay rakibani. Adubo, nungayay pa maimungi masama sunina. Ay koy ga, kayam koy na mo di, tinaba ngam duni. Muay na daputok laga saba ni doy koy di, ha? Ikatabo na, layraga, ay nasumsaba hay basiso. Mayamba mo ni hay zaragaso, migi maral saba hay sidi, nungo di mimangta, pakon sirak pa hay basi, masana tabo ni. Sinasi oy kraso, wari makataro tomba. Tomba na. Tampa na. Mapam na halag na matong ni tata. Nangigo rito. Maningway loy chay. Nangi muliro. Tampa na. Yung pantra matong nangipibam. Kari uhubo na do. Aduliro. Tayo daw. Ay di tampan luhong kramatong sahi marining ngaw rito. Tampan luhong manamit-tagi. Mana. Angang pokpagi. Pau tabo da. Hindi pura. Aying da. Huy na lai pataba uba da, kapag puto, adumag ni, ayang subag kapudoy na. Samu na ingon da, usikida bagi sangsin, magi luhong bagi, siyabaw di pirakti, aduga tampana, angang pa bagi siyabaw, pirak pa do di, ay, madugi numit da, yada, padi siklaga, ay kada kapasitada. Tumba do, tampagi wari makamu liray, tampan halag lamatong ni, nung matumba do, tabak halag pa da, tampado, tagtil tingnay. Tumba do, tampadagin sang napi layri, tampana tomba da. Da tomba, da samudi, nubi ani busukre.
ꯅꯪꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯄꯤ ꯑꯃꯇ ꯐꯪꯗ꯭ꯔꯤꯕꯣ? ꯁꯥꯃꯨꯅ ꯁꯦꯜ ꯈꯔ ꯄꯥꯏꯕꯅꯤꯅ ꯅꯨꯄꯤꯗꯤ ꯃꯥꯅ ꯈꯔ ꯍꯦꯟꯅ ꯐꯪꯒꯅꯤ ꯏꯇꯩꯃ ꯇꯝꯐꯥ꯫ ꯇꯝꯐꯥꯅ ꯇꯣꯝꯕꯗꯤ ꯌꯥꯝ ꯉꯛꯅ ꯑꯩꯉꯣꯟꯗꯔꯣ ꯅꯪꯅ ꯍꯧꯖꯤꯛ ꯏꯇꯩꯃ ꯀꯧꯔꯤꯗꯣ ꯇꯥ ꯇꯣꯝꯕ? ꯃꯥꯅꯤ ꯅꯪꯉꯣꯟꯗꯅꯤ ꯑꯩ ꯍꯧꯖꯤꯛ ꯀꯧꯔꯤꯗꯣ꯫ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ ꯃꯤꯡꯒꯧꯗꯨꯕꯣ ꯍꯥ? ꯍꯣꯏ ꯇꯥꯕꯗ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ꯫ ꯑꯈꯪꯕ ꯃꯤꯅꯁꯨ ꯇꯥꯔꯒ ꯅꯣꯛꯀꯅꯤ꯫ ꯉꯥꯌꯣꯟꯕꯤ ꯃꯦꯝꯃꯅ ꯇꯣꯝꯕ ꯃꯤꯡꯒꯧꯗꯣ ꯃꯇꯥꯡ ꯑꯃ ꯏꯆꯥ ꯆꯥꯗ꯭ꯔꯤꯀꯣ, ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯊꯔꯒ ꯀꯧꯀꯣ ꯃꯤꯡꯒꯧꯗꯣ꯫ ꯏꯇꯩꯃ ꯃꯦꯝꯃ ꯀꯔꯤ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯒ ꯀꯔꯤ ꯃꯤꯡꯒꯧ ꯀꯧꯈꯤꯗꯣꯏꯅꯣ? ꯇꯣꯝꯕ ꯇꯝꯐꯥꯁꯤ ꯃꯔꯥꯏꯕꯛ ꯐꯕꯤꯅꯤ ꯍꯥꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯃꯔꯥꯏꯕꯛ ꯊꯤꯔꯕꯅꯤ ꯍꯥꯏꯒꯦꯔꯥ ꯅꯪꯒꯤ ꯋꯥꯈꯜꯗ? ꯏꯇꯩꯃ ꯃꯦꯝꯃ ꯃꯥꯗꯤ ꯃꯔꯥꯏꯕꯛ ꯌꯥꯝ ꯐꯕꯤꯅꯤꯗ꯫ ꯑꯩꯈꯣꯏꯒꯨꯝꯕ ꯄꯥꯡꯗꯕ ꯃꯤꯊꯤꯕꯣꯡ ꯑꯃꯒꯤ ꯅꯨꯄꯤ ꯑꯣꯏꯍꯧꯗꯕ ꯍꯥꯏꯕꯁꯦ ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛꯀꯤꯗꯤ ꯃꯔꯥꯏꯕꯛ ꯌꯥꯝꯅ ꯐꯥꯎꯔꯤꯕꯅꯤ꯫ ꯇꯝꯐꯥꯅ ꯇꯥ ꯇꯣꯝꯕ ꯅꯪꯒꯤ ꯂꯩꯒꯗꯕ ꯄꯣꯠꯇꯣ ꯂꯩꯔꯒ ꯆꯪꯕꯤꯈ꯭ꯔꯣ, ꯑꯆꯥꯄꯣꯠ ꯃꯩꯗ ꯘꯤ ꯍꯩꯖꯤꯟꯕꯤꯔꯛꯂꯅꯣ ꯑꯃꯨꯛ꯫ ꯇꯣꯝꯕꯗꯨ ꯋꯥ ꯉꯥꯡꯗꯦ꯫ ꯃꯥꯒꯤ ꯑꯄꯥꯝꯕ ꯄꯣꯠꯁꯤꯡꯗꯨ ꯇꯝꯐꯥꯒꯤ ꯄꯣꯠꯐꯝꯗꯒꯤ ꯌꯥꯝ ꯆꯥꯎꯅ ꯇꯥꯞ ꯇꯥꯞ ꯂꯧꯔꯒ ꯁꯦꯜ ꯈꯔ ꯄꯣꯠꯐꯝꯗ ꯊꯥꯗꯔꯝꯂꯒ ꯇꯨꯃꯤꯟꯅ ꯆꯠꯈꯤ꯫ ꯃꯦꯝꯃꯅ ꯇꯝꯐꯥꯗ ꯃꯤ ꯉꯝꯖꯗ꯭ꯔꯕꯁꯨ ꯃꯕꯨꯛꯇꯤ ꯌꯥꯝꯅ ꯐꯕ ꯑꯉꯥꯡꯅꯤ꯫ ꯇꯝꯐꯥꯅ ꯏꯆꯦ ꯃꯕꯨꯛ ꯐꯔꯒ ꯃꯤ ꯉꯝꯗ꯭ꯔꯒ ꯀꯩ ꯀꯥꯟꯅꯔꯤꯒꯦ? ꯏꯍꯦ ꯃꯤ ꯐꯕꯒꯤꯅꯤꯅꯦ ꯃꯥꯅ ꯃꯤ ꯉꯝꯗ꯭ꯔꯤꯁꯦ꯫ ꯃꯦꯝꯃꯗꯨ ꯅꯥꯛ ꯌꯦꯠ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯅꯪꯁꯨ ꯁꯥꯃꯨꯗ ꯂꯃꯟ ꯑꯃꯨꯛꯇꯪꯗꯤ ꯈꯨꯝꯕ ꯌꯥꯕ ꯖꯥꯠꯅꯤ꯫ ꯀꯔꯤ ꯂꯃꯟꯅꯣ ꯍꯥꯏꯁꯤ ꯏꯆꯦ? ꯏꯕꯦꯝꯃ ꯅꯪ ꯋꯥ ꯌꯥꯝꯅ ꯀꯣꯏꯊꯣꯛꯍꯜꯂꯦ꯫ ꯅꯪꯅ ꯁꯥꯃꯨꯗ ꯂꯃꯟ ꯈꯨꯝꯕꯕꯨ ꯀꯔꯝꯕ ꯄꯦꯟꯗꯕꯒꯤ ꯂꯃꯟ ꯈꯨꯝꯒꯦ ꯍꯥꯏꯔꯤꯅꯣꯅꯦ? ꯏꯄꯪ ꯄꯪꯁꯤꯜꯂꯛꯂꯅꯨ꯫ ꯏꯆꯦ ꯑꯩꯒꯤ ꯑꯉꯥꯡ ꯑꯅꯤ ꯂꯩꯔꯕꯅꯤ꯫ ꯅꯪꯅ ꯑꯉꯥꯡ ꯑꯅꯤ ꯄꯣꯛꯂꯕꯁꯨ ꯁꯥꯃꯨꯁꯨ ꯑꯉꯥꯡ ꯑꯅꯤꯒꯤ ꯃꯄꯥ ꯅꯠꯇ꯭ꯔꯣ ꯍꯥ? ꯃꯥꯅ ꯅꯨꯄꯤ ꯑꯃ ꯄꯨꯁꯤꯜꯂꯛꯄꯗꯤ ꯌꯥꯔꯒ ꯅꯪꯅ ꯀꯔꯤꯒꯤ ꯌꯨꯝ ꯄꯥꯟꯕ ꯌꯥꯔꯣꯏꯗꯣꯏꯅꯤꯅꯦ ꯇꯝꯐꯥ? ꯏꯆꯦ ꯅꯨꯄꯥꯒ ꯅꯨꯄꯤꯒ ꯈꯦꯠꯅꯕ ꯌꯥꯝ ꯂꯩ꯫ ꯇꯝꯐꯥ ꯑꯩꯈꯣই ꯅꯨꯄꯤꯁꯦ ꯉꯛꯁꯝꯅ ꯊꯧꯔꯤ ꯂꯥꯛꯂꯒ ꯊꯝꯕ ꯁꯟꯒꯨꯝꯕ ꯅꯠꯇꯦ꯫ ꯅꯨꯄꯤꯁꯨ ꯃꯤꯅꯤ꯫ ꯅꯪꯒꯤ ꯑꯉꯥꯡꯗꯨꯅ ꯅꯅꯥꯛꯇ ꯂꯩꯕꯁꯨ ꯅꯠꯇꯦ꯫ ꯃꯣꯏꯅ ꯁꯦꯜ ꯄꯥꯏꯕꯅꯤꯅ ꯑꯉꯥꯡ ꯃꯨꯟꯅꯕꯒꯤ ꯃꯇꯥꯡꯁꯨ ꯃꯣꯏꯅ ꯉꯝꯈ꯭ꯔꯦ꯫ ꯇꯣꯝꯕꯁꯨ ꯂꯩꯀꯥꯏꯒꯤ ꯃꯤꯅꯤ, ꯁꯥꯃꯨꯁꯨ ꯂꯩꯀꯥꯏꯒꯤ ꯃꯤꯅꯤ, ꯂꯩꯀꯥꯏꯒꯤ ꯃꯤ ꯉꯥꯛꯇꯅꯤ꯫ ꯁꯥꯃꯨꯅ ꯅꯨꯄꯤ ꯑꯃ ꯊꯤꯈ꯭ꯔꯕꯁꯨ ꯅꯪꯅ ꯌꯨꯝ ꯑꯃꯨꯛ ꯄꯥꯟꯕ ꯃꯇꯝꯗ ꯃꯉꯣꯟꯗ ꯃꯩꯁꯥ ꯑꯃꯗꯤ ꯁꯣꯏꯗꯅ ꯐꯥꯎꯒꯅꯤ꯫ ꯅꯪꯅ ꯇꯣꯝꯕꯗ ꯂꯩꯁꯤꯟꯕ ꯍꯥꯏꯕꯁꯦ ꯁꯥꯃꯨꯗꯗꯤ ꯈꯣꯏꯗꯧ ꯊꯤꯠꯀꯗꯣꯏꯅꯤ꯫ ꯅꯪ ꯅꯨꯃꯤꯗꯥꯡ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯨ꯫ ꯅꯨꯃꯤꯗꯥꯡꯅꯤ ꯇꯣꯝꯕꯗ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯂꯒ ꯁꯨꯃꯥꯏꯅ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯒ ꯇꯨꯝꯂꯝꯗꯥꯏ ꯀꯅꯥꯅꯣꯃ ꯑꯩꯒꯤ ꯍꯛꯆꯥꯡ ꯀꯣꯛꯇ ꯇꯥꯞ ꯇꯥꯞ ꯄꯥꯏꯕꯤꯔꯗꯤ ꯌꯥꯝ ꯊꯨꯅ ꯇꯨꯝꯗꯧ ꯃꯥꯜꯂꯤ꯫ ꯂꯥꯏꯅꯤꯡꯊꯧ ꯀꯥꯗꯒꯤ ꯅꯣꯡꯌꯥꯏꯅ ꯕꯨꯡꯉꯣ ꯑꯗꯨꯗꯤ ꯅꯪꯒꯤ ꯅꯇꯨꯅ ꯇꯧꯕꯤꯒꯗꯕ ꯊꯕꯛꯅꯤ, ꯑꯗꯨꯅ ꯅꯇꯨꯗꯣ ꯊꯤꯖꯤꯜꯂꯨ꯫ ꯇꯣꯝꯕꯅ ꯃꯄꯥ ꯅꯣꯡꯌꯥꯏꯗ ꯕꯥꯖꯤ ꯀꯔꯤꯅꯣ? ꯕꯥꯖꯤ ꯁꯥꯃꯨꯗꯤ ꯃꯁꯛ ꯐꯖꯕ ꯃꯧ ꯑꯃ ꯂꯧꯈ꯭ꯔꯦꯅꯦ, ꯑꯩꯁꯨ ꯃꯧ ꯑꯃ ꯄꯨꯁꯤꯜꯂꯛꯑꯒꯦ꯫ ꯍꯣꯏ ꯄꯨꯁꯤꯜꯂꯛꯄ ꯀꯔꯤꯁꯨ ꯀꯥꯏꯗꯦ꯫ ꯑꯗꯨꯗ ꯅꯪꯅ ꯃꯧꯗꯣ ꯄꯨꯁꯤꯜꯂꯛꯄꯗ ꯊꯧꯔꯤ ꯑꯁꯥꯡꯕ ꯑꯃ ꯌꯥꯎꯔꯣ꯫ ꯅꯣꯏ ꯑꯅꯤ ꯌꯨꯝꯌꯥꯏꯁꯤꯗ ꯊꯧꯔꯤ ꯌꯥꯟꯁꯤꯟꯒꯦ꯫ ꯑꯁ ꯇꯜꯂꯦ ꯑꯩꯈꯣꯏ ꯕꯥꯖꯤꯁꯦ, ꯑꯩꯅ ꯃꯔꯣꯟ ꯑꯃ ꯂꯤꯁꯤꯜꯂꯛꯄꯒ ꯅꯨꯄꯤꯒ ꯐꯪꯂꯛꯇꯕꯒ꯫ ꯅꯣꯡꯌꯥꯏꯅ ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯨꯅꯦ꯫ ꯅꯨꯄꯤꯕꯨ ꯂꯩꯁꯥꯔꯤꯉꯩ ꯂꯧꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯃꯧ ꯑꯣꯏꯔꯀꯥꯟ ꯂꯧꯒꯦꯁꯤꯕꯨ ꯅꯪꯕꯨ ꯀꯔꯝꯕ ꯅꯨꯄꯥꯅꯣ ꯍꯥ? ꯕꯥꯖꯤ ꯃꯤ ꯃꯔꯥꯏꯕꯛ ꯊꯤꯗꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗꯨꯗꯤ ꯑꯩꯅ ꯃꯔꯥꯏꯕꯛ ꯑꯃꯨꯛ ꯐꯍꯟꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩꯅꯣ꯫ ꯏꯕꯨꯡꯉꯣ ꯑꯩ ꯋꯥ ꯍꯥꯏꯒꯦ, ꯅꯪꯒꯤ ꯇꯝꯐꯥꯗꯣ ꯄꯨꯛꯆꯦꯜ ꯄꯤꯛꯏꯅꯦ꯫ ꯉꯥꯏꯈꯣ ꯕꯥꯖꯤ ꯇꯝꯐꯥꯗ ꯑꯗꯨꯏ ꯋꯥꯗꯣ ꯍꯥꯏꯅꯣ꯫ ꯃꯥꯅ ꯆꯦꯜꯂꯁꯤ ꯍꯥꯏꯕꯗ ꯑꯩꯅ ꯌꯥꯈꯤꯗꯕꯅꯤ꯫ ꯄꯨꯛꯆꯦꯜ ꯄꯤꯁꯤꯗꯤ ꯑꯩꯅꯤ ꯃꯥ ꯅꯠꯇꯦ꯫ ꯅꯨꯄꯤ ꯀꯟꯈꯠꯂꯤꯕ ꯀꯥꯏꯗꯣ ꯑꯣꯏꯔꯤ ꯃꯥꯜꯂꯦꯅꯦ꯫ ꯑꯩ ꯋꯥ ꯍꯥꯏꯒꯦ, ꯑꯩꯒꯤꯁꯨ ꯅꯪ ꯈꯛꯇꯅꯤ꯫ ꯇꯝꯐꯥꯁꯨ ꯃꯇꯣꯝꯇ ꯄꯣꯛꯄꯅꯤ, ꯁꯥꯃꯨꯁꯨ ꯃꯇꯣꯝꯇ ꯄꯣꯛꯄꯅꯤ꯫ ꯅꯣꯏ ꯑꯍꯨꯝꯃꯛ ꯑꯃꯔꯣꯝꯗ ꯌꯦꯛꯅꯕ ꯃꯤ ꯉꯥꯛꯇꯅꯤ꯫ ꯁꯥꯃꯨꯅ ꯅꯪ ꯅꯨꯡꯁꯤꯗꯦ, ꯅꯪꯅꯁꯨ ꯁꯥꯃꯨ ꯅꯨꯡꯁꯤꯗꯦ꯫ ꯇꯝꯐꯥꯅ ꯁꯥꯃꯨ ꯅꯨꯡꯁꯤꯗꯦ, ꯁꯥꯃꯨꯅꯁꯨ ꯇꯝꯐꯥ ꯅꯨꯡꯁꯤꯗꯦ꯫ ꯅꯪꯁꯨ ꯃꯥꯅ ꯅꯨꯡꯁꯤꯗꯦ, ꯅꯪꯅꯁꯨ ꯇꯝꯐꯥ ꯅꯨꯡꯁꯤꯗꯦ꯫ ꯑꯁ ꯑꯩꯅ ꯁꯣꯝꯗ ꯇꯝꯐꯥꯗꯣ ꯅꯨꯡꯁꯤꯕꯒꯤ ꯂꯧꯁꯤꯡꯒꯦ ꯈꯜꯂꯤꯀꯥꯟ ꯌꯦꯛꯅꯕ ꯑꯃꯨꯛ ꯇꯥꯍꯜꯂꯦ꯫ ꯕꯥꯖꯤꯅ ꯃꯤꯁꯤꯡꯁꯦ ꯂꯣꯏ ꯌꯦꯛꯅꯍꯜꯂꯦ꯫ ꯍꯩ ꯑꯄꯪꯕ ꯅꯨꯄꯤ ꯐꯪꯗꯕ ꯌꯥꯔꯦ ꯇꯨꯝ ꯃꯁꯛꯁꯤꯒ ꯑꯌꯨꯛ ꯂꯧꯔꯥꯡ ꯁꯨꯔꯨꯁꯤ꯫ ꯁꯥꯃꯨꯒꯤ ꯌꯨꯝꯗꯅꯤ ꯁꯥꯃꯨꯗꯨ ꯅꯨꯡꯁꯤꯇꯣꯟꯒ ꯃꯆꯥꯅꯨꯄꯥ ꯂꯟꯆꯦꯟꯕꯒ ꯑꯄꯤꯛꯄ ꯑꯉꯥꯡꯗꯨꯒ ꯁꯨꯃꯥꯡꯗ ꯁꯥꯟꯅꯔꯤ꯫ ꯅꯨꯡꯁꯤꯇꯣꯟꯁꯨ ꯐꯤ ꯐꯧꯔꯤ꯫ ꯂꯟꯆꯦꯟꯕꯅ ꯃꯄꯥ ꯁꯥꯃꯨꯗ ꯄꯥꯕꯨꯡ, ꯁꯥꯃꯨꯅ ꯏꯕꯨꯡꯉꯣ ꯑꯩ ꯂꯣꯡꯅ ꯍꯤꯞꯀꯦ, ꯅꯆꯟꯅꯨꯄꯤꯁꯦ ꯈꯨꯎꯁꯤꯗ ꯊꯥꯡꯒꯠꯂꯣ, ꯁꯣꯟ ꯁꯋꯥ ꯇꯧꯁꯤ꯫ ꯍꯣꯏ ꯕꯥꯖꯤ ꯏꯃꯥꯇꯣꯟꯁꯨ ꯌꯥꯎꯍꯜꯂꯨ꯫ ꯅꯨꯡꯁꯤꯇꯣꯟꯗꯨ
ꯂꯟꯆꯦꯟꯕꯅ ꯏꯃꯥꯇꯣꯟ ꯀꯧꯕꯗꯨꯗ ꯂꯟꯆꯦꯟꯕꯗ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯌꯦꯡꯉꯤ ꯁꯥꯃꯨꯅ ꯕꯨꯡꯉꯣ ꯅꯃꯥꯗ ꯅꯃꯥꯇꯣꯟ ꯀꯧꯒꯅꯨ ꯏꯃꯥ ꯀꯧ ꯃꯈꯥꯒꯤ ꯌꯨꯝꯖꯥꯎꯗꯒꯤ ꯏꯕꯣꯝꯆꯥꯅ ꯄꯣꯛꯇꯕ ꯃꯃꯥꯗ ꯏꯃꯥꯇꯣꯟ ꯀꯧꯗ꯭ꯔꯕꯗꯤ ꯀꯔꯤꯃꯨꯛ ꯀꯧꯍꯟꯒꯦ ꯍꯥꯏꯔꯤꯕꯅꯣ ꯍꯥ ꯁꯥꯃꯨꯗꯨ ꯐꯤꯡꯂꯞꯅ ꯍꯧꯒꯠꯂꯒ ꯐꯝꯃꯤ ꯃꯇꯝ ꯄꯨꯝꯕꯗ ꯏꯃꯨꯡ ꯊꯨꯒꯥꯏꯅꯕ ꯋꯥ ꯄꯪꯉꯥꯡ ꯉꯥꯡꯕꯤꯔꯛꯀꯅꯨ ꯄꯥꯕꯨꯡ ꯀꯔꯤ ꯑꯩꯅ ꯀꯔꯤꯗ ꯅꯪꯒꯤ ꯏꯃꯨꯡ ꯊꯨꯒꯥꯏꯕ ꯋꯥ ꯉꯥꯡꯂꯤꯕ ꯅꯪꯒꯤ ꯏꯃꯨꯡꯗꯤ ꯅꯇꯣꯝꯇ ꯀꯥꯏꯖꯈꯤꯕꯅꯤ ꯀꯩꯅꯣ ꯁꯥꯃꯨꯗꯨ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯂꯦꯞꯄꯤ ꯑꯩ ꯐꯕ ꯐꯠꯇꯕ ꯑꯗꯨꯒꯤ ꯋꯥꯗꯣ ꯑꯃꯨꯛ ꯍꯟꯅ ꯍꯧꯗꯣꯔꯛꯀꯅꯨ ꯅꯪꯒ ꯏꯃꯥꯒꯅ ꯐꯔꯝꯂꯕꯗꯤ ꯑꯩꯒꯤ ꯏꯃꯨꯡ ꯀꯥꯏꯔꯝꯃꯣꯏ ꯏꯆꯥꯒ ꯃꯃꯥꯒꯁꯨ ꯀꯥꯏꯅꯔꯝꯃꯣꯏ ꯑꯩ ꯑꯃ ꯅꯆꯥꯕꯨ ꯐꯠꯇ꯭ꯔꯦ ꯍꯥꯏꯔꯗꯤ ꯅꯪꯅ ꯏꯃꯥꯅ ꯑꯩ ꯌꯦꯡꯁꯤꯟꯐꯝ ꯋꯥꯔꯛꯐꯝ ꯊꯣꯛꯇꯕ꯭ꯔꯣ ꯍꯥ ꯑꯣꯛꯇꯕ ꯑꯩꯅ ꯇꯧꯈꯤꯕ ꯊꯕꯛ ꯈꯨꯗꯤꯡ ꯅꯣꯏꯅ ꯑꯐꯕ ꯉꯥꯛꯇꯅꯤ ꯍꯥꯏꯅ ꯐꯠꯇꯕ ꯊꯕꯛ ꯀꯌꯥꯗ ꯊꯧꯅꯥ ꯍꯥꯞꯈꯤꯕꯅꯤ ꯃꯤꯒꯤ ꯅꯨꯄꯤ ꯃꯨꯟꯕꯒꯤ ꯃꯨꯟꯖꯒꯤ ꯍꯧꯔꯒ ꯅꯨꯡꯁꯤꯇꯣꯟꯗꯣ ꯐꯤ ꯐꯧꯕ ꯂꯦꯞꯄꯤ ꯂꯟꯆꯦꯟꯕꯗꯣ ꯃꯄꯥꯗ ꯀꯤꯅ ꯌꯦꯡꯉꯤ ꯑꯉꯥꯡ ꯄꯤꯛꯇ꯭ꯔꯨꯗꯨꯗꯤ ꯁꯥꯟꯅꯔꯤ ꯏꯕꯣꯝꯆꯥꯅ ꯍꯩ ꯅꯪ ꯑꯃ ꯅꯇꯣꯝꯇ ꯄꯣꯛꯂꯤꯕꯁꯦ ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤ ꯁꯣꯟꯗ꯭ꯔꯤꯕꯁꯦ ꯅꯪꯒꯤꯗꯤ ꯅꯔꯥꯏꯕꯛ ꯌꯥꯝꯅ ꯐꯔꯕꯅꯤꯕꯣ ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤꯒ ꯁꯨꯔꯝꯂꯕ ꯅꯪꯁꯨ ꯅꯍꯥꯟ ꯌꯨꯝꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯕ ꯌꯥꯔꯕꯅꯤ ꯇꯣꯝꯕꯤꯗꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ ꯇꯣꯝꯕꯤꯅ ꯏꯕꯣꯝꯆꯥꯗ ꯑꯁ ꯀꯔꯤꯅꯣ ꯃꯄꯥ ꯋꯥꯍꯩꯅꯦꯅ ꯑꯀꯟꯕ ꯋꯥꯍꯩ ꯉꯥꯛꯇ ꯁꯤꯖꯤꯟꯅꯔꯤꯕꯗꯨꯕꯣ ꯁꯥꯃꯨꯅ ꯀꯞꯄꯒ ꯌꯥꯔꯦ ꯏꯃꯥ ꯅꯪꯁꯨ ꯃꯁꯤꯗ ꯑꯩꯉꯣꯟꯗ ꯑꯁꯤ ꯌꯧꯅ ꯑꯀꯟꯕ ꯋꯥꯍꯩ ꯁꯤꯖꯤꯟꯅꯔꯕꯁꯤꯡꯗꯤ ꯇꯝꯐꯥꯗꯗꯤ ꯀꯔꯤ ꯋꯥꯍꯩ ꯁꯤꯖꯤꯟꯅꯔꯝꯒꯅꯤ ꯃꯁꯤꯒ ꯏꯃꯥꯒꯅ ꯃꯇꯝ ꯄꯨꯝꯕꯗ ꯑꯩꯉꯣꯟꯗ ꯀꯔꯤ ꯑꯐꯕ ꯇꯥꯛꯄꯤꯈꯤꯕꯒꯦ ꯅꯣꯏ ꯐꯠꯇꯕꯒꯤꯅꯤ ꯑꯩꯅ ꯐꯠꯇ꯭ꯔꯤꯕꯁꯤ ꯅꯨꯡꯁꯤꯇꯣꯟꯗꯨ ꯂꯟꯆꯦꯟꯕꯗ ꯀꯣꯜꯂꯒ ꯏꯕꯨꯡꯉꯣ ꯀꯩꯗꯧꯔꯦ ꯀꯞꯄꯗꯤ ꯏꯃꯥ ꯀꯩꯒꯤꯅꯣ ꯄꯨꯄꯨꯅ ꯑꯩꯒꯤ ꯏꯃꯥꯕꯨ ꯑꯁꯨ ꯌꯥꯝ ꯅꯨꯡꯁꯤꯗ꯭ꯔꯤꯁꯦ ꯑꯩꯒꯤ ꯏꯃꯥꯗꯣ ꯌꯥꯝꯅ ꯐꯠꯇꯕ꯭ꯔꯣ ꯁꯥꯃꯨꯅ ꯏꯕꯨꯡꯉꯣ ꯅꯃꯥ ꯐꯠꯇꯕ ꯅꯠꯇꯦ ꯇꯨ ꯑꯥꯗ ꯂꯩꯔꯤꯕ ꯅꯄꯨꯅ ꯃꯤꯒꯁꯦ ꯐꯠꯇꯕꯅꯤ ꯁꯤꯔꯝꯗꯥꯏ ꯐꯥꯎꯕ ꯐꯔꯣꯏꯗꯕꯅꯤ ꯃꯣꯏꯗꯤ ꯅꯪꯅ ꯅꯄꯨꯅ ꯕꯦꯠ ꯑꯅꯤꯁꯤꯒꯤ ꯅꯁꯨ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯅꯪꯒꯤ ꯃꯄꯣꯛꯁꯦ ꯂꯥꯏꯕꯛ ꯊꯤꯕ ꯃꯄꯣꯛ ꯑꯣꯏꯔꯕꯅꯤ ꯏꯕꯨꯡꯉꯣ ꯏꯕꯣꯝꯆꯥꯗꯨ ꯃꯄꯤ ꯇꯥꯔꯛꯏ ꯏꯕꯣꯝꯆꯥꯗꯨ ꯃꯇꯣꯝꯇ ꯉꯁꯤ ꯐꯥꯎꯕ ꯅꯪꯒꯤ ꯅꯅꯤꯡ ꯊꯨꯡꯍꯟꯒꯦ ꯈꯜꯂꯛꯄ ꯉꯥꯛꯇꯅꯤ ꯑꯩ ꯑꯃꯗꯤ ꯅꯃꯥꯅ ꯅꯪꯒꯤ ꯋꯥꯠꯇꯅꯕ ꯍꯣꯠꯅꯔꯛꯈꯤꯕ ꯉꯥꯛꯇꯅꯤ ꯅꯃꯥꯒ ꯑꯩꯒꯅ ꯁꯥꯃꯨꯗꯨ ꯅꯨꯡꯁꯤꯇꯣꯟꯅ ꯌꯦꯡꯂꯒ ꯃꯄꯥꯗ ꯃꯣꯟꯁꯤꯜꯂꯒ ꯃꯗꯨ ꯄꯨꯝꯅꯃꯛꯇꯨꯅ ꯑꯩꯕꯨ ꯁꯣꯏꯍꯜꯂꯛꯄꯅꯤ ꯄꯥꯕꯨꯡ ꯅꯣꯏꯅ ꯑꯩꯁꯦ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯦ ꯃꯃꯥꯡ ꯊꯛꯇ ꯏꯃꯥ ꯄꯥꯕꯨꯡꯅ ꯑꯩꯒꯤꯗꯃꯛ ꯋꯥꯠꯇꯅꯕ ꯃꯤꯟꯀꯠ ꯄꯤꯈꯤꯕ ꯋꯥꯠꯇꯕ ꯃꯌꯥꯝꯗꯣ ꯑꯩꯒꯤ ꯄꯨꯟꯁꯤꯗꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯉꯥꯛꯇ ꯑꯣꯏꯔꯝꯂꯦ ꯅꯨꯡꯁꯤꯇꯣꯟꯅ ꯃꯣꯏ ꯃꯄꯥ ꯏꯃꯥꯒ ꯕꯥꯖꯤꯒ ꯀꯞꯄꯤ ꯅꯪ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯅꯨ ꯅꯨꯡꯁꯤꯇꯣꯟ ꯁꯥꯎꯔꯕꯗꯤ ꯂꯥꯎꯕ ꯇꯥꯕꯅꯤ ꯄꯦꯟꯗ꯭ꯔꯕꯗꯤ ꯁꯥꯎꯕ ꯇꯥꯕꯅꯤ ꯃꯣꯏꯅ ꯅꯪꯁꯦ ꯃꯤ ꯑꯣꯏꯅ ꯎꯕ ꯅꯠꯇꯦꯅꯦ ꯅꯪꯅ ꯊꯣꯡꯕ ꯊꯥꯛꯄ ꯆꯥꯛ ꯏꯟꯁꯥꯡꯁꯦ ꯃꯣꯏ ꯑꯅꯤꯒꯤ ꯃꯃꯤꯠꯇ ꯑꯃꯥꯡꯁꯪꯒꯤ ꯀꯣꯠꯂꯒ ꯄꯤꯕ ꯆꯥꯛ ꯏꯟꯁꯥꯡ ꯃꯣꯏꯅ ꯎꯔꯤꯕꯁꯦ ꯌꯥꯝꯅ ꯐꯠꯇꯕ ꯏꯃꯥ ꯏꯄꯥ ꯉꯥꯛꯇꯅꯤ ꯑꯩ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯗꯦ ꯅꯨꯡꯁꯤꯇꯣꯟ ꯏꯕꯨꯡꯉꯣ ꯕꯦꯃꯥ ꯂꯥꯛꯑꯣ ꯅꯃꯥꯒ ꯑꯁ꯭ꯋꯥꯏꯐꯥꯎ ꯊꯣꯛꯎꯁꯤ ꯏꯕꯣꯝꯆꯥꯗꯨ ꯌꯨꯝꯖꯥꯎꯒꯤ ꯃꯪꯒꯣꯜꯗ ꯐꯝꯂꯒ ꯀꯞꯍꯧꯔꯤ ꯇꯣꯝꯕꯤꯅ ꯏꯕꯣꯝꯆꯥꯗ ꯑꯉꯥꯡꯒ ꯉꯥꯏꯍꯥꯛ ꯁꯥꯎꯅꯕꯕꯨ ꯀꯞꯄꯦꯕ꯭ꯔꯥ ꯃꯄꯥ ꯇꯣꯝꯕꯤ ꯂꯥꯜꯂꯤꯕꯁꯦ ꯑꯩꯈꯣꯏ ꯔꯃꯥꯔ ꯑꯩ ꯆꯃꯝꯅꯔꯦ ꯉꯁꯤꯗꯤ ꯊꯃꯣꯏꯗꯁꯨ ꯋꯥꯍꯪ ꯀꯌꯥ ꯍꯪꯂꯛꯂꯦ ꯉꯁꯤꯗꯤ ꯀꯅꯥꯗ ꯍꯪꯂꯒ ꯈꯪꯒꯅꯤ ꯑꯆꯨꯝꯕ ꯑꯃꯗꯤ ꯑꯔꯥꯟꯕꯁꯦ ꯈꯨꯝꯐꯝ ꯈꯪꯗꯕ ꯋꯥꯍꯪꯅꯤ ꯃꯄꯥꯅ ꯑꯩꯉꯣꯟꯗ ꯍꯪꯂꯤꯕ ꯋꯥꯍꯪꯗꯣ ꯑꯩ ꯃꯁꯤꯒꯤ ꯋꯥꯍꯪꯁꯤꯒꯤ ꯄꯥꯎꯈꯨꯝ ꯅꯪꯉꯣꯟꯗꯒꯤ ꯐꯪꯂꯔꯣꯏ ꯑꯩꯒꯤ ꯋꯥ ꯅꯣꯡꯃꯗ ꯍꯤꯛꯇꯣꯛꯇꯕ ꯃꯥꯅ ꯃꯧꯁꯤ ꯄꯨꯁꯤꯜꯂꯛꯄ ꯅꯨꯃꯤꯠꯇꯒꯤ ꯃꯥꯒꯤ ꯋꯥꯈꯜ ꯍꯣꯡꯈꯤꯕꯅꯤ ꯇꯣꯝꯕꯤ ꯑꯩ ꯉꯁꯤꯗꯤ ꯆꯥꯛ ꯆꯥꯅꯤꯡꯗꯦ ꯑꯩꯁꯨ ꯅꯣꯡꯃꯈꯛꯇꯤ ꯆꯔꯥ ꯍꯦꯟꯕ ꯌꯥꯏ ꯀꯩꯅꯣ ꯍꯥ ꯆꯔꯥ ꯍꯦꯜꯂꯒ ꯀꯩꯗꯧꯗꯣꯏꯅꯣ ꯃꯄꯥ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄ ꯍꯥꯏꯕꯁꯤꯗꯤ ꯍꯛꯆꯥꯡ ꯁꯣꯟꯊꯗꯅꯕ ꯆꯦꯛꯁꯤꯟꯒꯗꯕꯅꯤ ꯇꯣꯝꯕꯤ ꯄꯥꯕꯨꯡꯅ ꯍꯥꯏꯔꯝꯕ ꯋꯥ ꯑꯃ ꯂꯩ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯋꯥꯈꯜꯁꯦ ꯄꯨꯛꯇ ꯆꯥꯛ ꯌꯥꯎꯗ꯭ꯔꯕ ꯀꯥꯟꯗꯗ ꯈꯪꯉꯤ ꯍꯥꯏꯔꯝꯃꯤ ꯑꯐꯕ ꯃꯤꯒꯤ ꯄꯨꯛꯁꯦꯜ ꯐꯠꯇꯕ ꯃꯤꯒꯤ ꯄꯨꯛꯁꯦꯜ ꯑꯅꯤꯃꯛ ꯆꯔꯥ ꯍꯦꯜꯂꯕ ꯆꯈꯥꯎꯗ ꯆꯥꯛ ꯌꯥꯎꯗ꯭ꯔꯕ ꯃꯇꯝꯗꯨꯗ ꯈꯪꯉꯤ ꯍꯥꯏꯔꯝꯃꯤ ꯇꯣꯝꯕꯤꯗꯤ ꯃꯄꯨꯔꯣꯏꯕ ꯏꯕꯣꯝꯆꯥꯒꯤ ꯇꯨꯡ ꯏꯜꯂꯒ ꯇꯧꯈꯤꯕ ꯐꯠꯇꯕ ꯊꯕꯛ ꯀꯌꯥꯗꯨꯒꯤ ꯆꯩꯅꯥ ꯐꯪꯂꯕ ꯃꯃꯥꯅꯤ ꯆꯩꯅꯥꯈꯣꯜ ꯃꯌꯥꯝꯗꯨꯅ ꯇꯣꯝꯕꯤꯗꯤ ꯉꯟꯅ ꯋꯥꯈꯜ ꯇꯥꯈ꯭ꯔꯕꯅꯤ ꯇꯣꯝꯕꯤꯅ ꯏꯕꯣꯝꯆꯥꯗ ꯉꯁꯤ ꯏꯃꯨꯡꯁꯤꯗ ꯊꯣꯛꯂꯛꯂꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯋꯥꯈꯜ ꯊꯦꯟꯕ ꯑꯩꯈꯣꯏꯅꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯣꯛꯂꯛꯄ ꯉꯥꯛꯇꯅꯤ ꯃꯄꯥ ꯐꯠꯇꯦ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏꯗꯕ ꯏꯃꯧ ꯇꯝꯐꯥꯁꯨ ꯃꯄꯥ ꯅꯪꯒꯤ ꯁꯔꯦꯡꯅ ꯍꯨ ꯑꯣꯏꯔꯒ ꯅꯆꯥꯅꯨꯄꯥꯅ ꯌꯨꯝꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯕꯅꯤ ꯏꯕꯣꯝꯆꯥꯗꯨ ꯐꯝꯅ ꯐꯝꯅ ꯇꯣꯝꯕꯤꯗ ꯉꯛ ꯌꯦꯡꯂꯒ ꯀꯔꯤ
ꯑꯩꯅ ꯃꯧ ꯇꯥꯟꯊꯣꯛꯄꯅꯤ ꯍꯥꯏꯕ ꯀꯔꯤꯅꯣꯅꯦ ꯃꯃꯥ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯕꯣ ꯃꯧ ꯑꯍꯜꯗꯤ ꯏꯕꯨꯡꯉꯣꯒ ꯈꯥꯏꯅꯈꯤꯕꯅꯤ ꯇꯣꯝꯕꯤ ꯏꯕꯨꯡꯉꯣꯅ ꯃꯧꯒ ꯈꯥꯏꯅꯈꯤꯕꯗꯣ ꯅꯪ ꯀꯩꯀꯩꯒꯤ ꯈꯨꯠ ꯌꯥꯝ ꯌꯥꯎꯈꯤ ꯃꯄꯥ ꯅꯪ ꯑꯩꯅ ꯐꯔꯝꯂꯒ ngasi mapaga masaga thamoi sokna mittagi pidana khatnari base khatnakidro isa nupana masani si upangamna bagidam nupi ni loli base lolam gadro isa nupase mauloram gadro amatu pokpa isagi nupi ni suram gadro apaba minati phataba mi phawba phana upangam adubu phataba minati mi amata phana uiroi hauzik naribana sanapagi pusi marel sinadi magi damak mau pusilak natraga lesabi pusilakpa thibiran maroina nasanupagi damaktadi afaba pusil sengona pidoni hauzik mathau taribasi mama nangsibu aigi kasagi wahangduki pakhum piribra nangise wakhal lalibase aina haninglibra nangi pakhumse baba isana isana hangzabu wahang atopa miyoi kanana papada pakhum pibiga taurige ibomsadu tombida ikaira male imungda tumina sangki ayuk amani ibomsadu mangolda phamna nungsitonda yengli nungsitonsu lebak sakpudagi sanggomdu kon masama da haidaga apokpi masani khanjariba lanjenbada sanggomda pithakli samudu sumangwai sina sina nungsiton dari mapa manadi pachana singbuzani ado nangi sanggomdubu kaideno ne nang lawreidubo nungsitondu ipapa khatgi mawogama ibomsadu oi ibomsadu samuda amuk yengi nungsitondu maku ibomsagi mi yengdu kibana loiri ibomsana karino samu khulsidabu san amata leitrabadongna hanglibu wahangdu mi taraga noknani ko samudu mapana wanganglakpaduda paktaraga nokna waisini nungsitondi pakat pahandri aduga kumpham khangdri ibomsana hei nungsitondu khangpre khangna mapi ira chena maku ibomsada akiba mong amada yengli ibomsana bema isu tondo sida puro sanggom doi pithaki nungsitondu mapi ororo tari samudi angakpa mo oikre samuna nungsitonda noklaga hei mama nangnine pabungna gaurise ihe pabungda ꯑꯩꯈꯣꯏ ꯅꯨꯡꯁꯤꯇꯣꯟꯁꯤ ꯀꯧꯕꯁꯤꯗ ꯇꯔꯪ ꯆꯠꯈ꯭ꯔ ꯃꯥꯜꯂꯦ ꯅꯨꯡꯁꯤꯇꯣꯟꯗꯨ ꯃꯈꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯒ ꯑꯉꯥꯡ ꯑꯇꯣꯝꯕꯤꯗꯨ ꯄꯤ ꯏꯕꯣꯝꯆꯥꯅ ꯕꯦꯃꯥ ꯅꯪꯅ ꯑꯩꯒꯤ ꯏꯃꯧ ꯑꯅꯤꯁꯨꯕꯤꯅꯤ ꯑꯗꯨꯕꯨ ꯅꯆꯦꯁꯨ ꯅꯪꯉꯣꯟꯗꯒꯤ ꯃꯕꯨꯛ ꯐꯕ ꯀꯩꯁꯨ ꯇꯥꯗꯕꯅꯤꯕꯣ ꯅꯃꯥꯁꯤꯅ ꯏꯁꯧ ꯂꯥꯡꯃꯟꯗꯅ ꯏꯃꯧ ꯃꯕꯨꯛ ꯐꯕꯤꯗꯣ ꯌꯨꯝꯁꯤ ꯊꯥꯗꯣꯛꯂꯒ ꯍꯦꯛ ꯆꯠꯈꯤꯗ ꯅꯨꯡꯁꯤꯇꯣꯟꯗꯨ ꯃꯄꯤ ꯇꯞ ꯇꯥꯅ ꯀꯞꯂꯒ ꯃꯁꯤ 이씨도 머북 얌파이 하이 다 사무나 녹나가 라우레 이모 다브로 tombi suma pana taunaribadu tarambadagi imungdagi kaplaga onthuna kana su kaukreda ko ibungo nangse tombi du mapi taithoklaga thoglei kaidaunarak haiwani noibo samuna ubajina haiba tamphado imane su langlaga tanthokibani is hanu thangsida oida padaba yam gangna aisu tamphagi manakta kok leijau sani hanubana ibomsana nangina pam leina maugi mapamduda amu yelu dawriba nusitona samuda pakhatna ta samu bazigi imangana hainisa phagi natro tombina ho phagini pakhatkano ibomsana ngasigi tombi nangna aigi mangolgi saksa phamse wai nana te thokadabani aduga mau nangna uti sangma thonglakadabani aduga aigi saksa phamsida aigi sakto thanglakadabani samuda mapi uroro takhai hi kapai nusiton su kapna manem tombigi sakhumda sangsingkhri adubu ibomsadudi mana masutona pithakliba sangomdu yam singnana manam namli tombagi yumdani tombadu insang nabi kokthong ama makokta kokthong naraga thongal-dagi sanglai thongal se he yorokpaga aina nahanwai lepaga tampha-karo kapado hekta ningsingakpa ainaga nupi thiramadi ngasi tamphana mayumda halaklaga aina kaithelda potka leidana maga wariga sanarise sannawa phanglamoine ko furit khawda lupa kaya bu yauri bizatune tombagi tungdagi nongyaina
ꯇꯣꯝꯕ ꯏꯟꯁꯥꯡ ꯃꯌꯥꯝꯗꯨꯗꯤ ꯀꯅꯥ ꯏꯪꯈꯣꯜꯗꯩꯅꯣ? ꯇꯣꯝꯕꯗꯨ ꯃꯉꯛꯇꯨ ꯇꯞꯅ ꯂꯩꯊꯣꯛꯂꯒ ꯕꯥꯖꯤ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯛꯄꯅꯤ. ꯀꯔꯤ ꯑꯁꯨꯛ ꯌꯥꯝꯕꯁꯤꯗꯤ ꯀꯅꯥꯅ ꯆꯥꯗꯣꯏꯕ? ꯀꯩꯅꯣ ꯕꯥꯖꯤ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯆꯥꯕ ꯌꯥꯗ꯭ꯔꯣ ꯍꯥꯏꯁꯦ? ꯍꯩ ꯅꯪ ꯁꯤꯟꯊꯤꯔꯧꯔꯥ ꯍꯥ? ꯅꯪꯅ ꯏꯟꯁꯥꯡ ꯅꯥꯄꯤ ꯃꯌꯥꯝ ꯑꯃ ꯂꯩꯁꯤꯜꯂꯛꯂꯤꯕꯁꯦ ꯃꯧ ꯍꯜꯂꯛꯄꯤꯗꯨꯅꯗꯤ ꯌꯣꯟꯁꯤꯜꯂꯛꯄ ꯑꯣꯏꯔꯝꯂꯣꯏꯅꯦ. ꯇꯣꯝꯕꯗꯨ ꯃꯄꯥꯒꯤ ꯋꯥꯍꯩꯗꯨ ꯊꯃꯣꯏ ꯈꯤꯇꯪ ꯁꯣꯛꯄꯒꯨꯝ ꯃꯀꯣꯛꯇꯒꯤ ꯕꯣꯔꯥꯗꯨ ꯊꯥꯡꯊꯔꯒ ꯕꯥꯖꯤꯒꯤ ꯋꯥꯍꯩꯗꯣ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛꯀꯤ ꯊꯃꯣꯏ ꯁꯣꯛꯄ ꯋꯥꯍꯩꯅꯤ. ꯕꯥꯖꯤꯒꯤꯁꯨ ꯏꯆꯥ ꯅꯤꯡꯉꯣꯜ ꯑꯃ ꯌꯥꯎꯔꯝꯂꯕ. ꯏꯆꯥ ꯅꯤꯡꯉꯣꯜ ꯑꯗꯨꯅ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯅ ꯌꯨꯝꯗ ꯍꯜꯂꯛꯂꯒ ꯂꯩꯔꯝꯃꯤ. ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯕꯥꯖꯤꯗ ꯅꯆꯥꯅꯨꯄꯤ ꯍꯜꯂꯛꯄꯤ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯍꯥꯏꯔꯛꯂꯕꯗꯤ ꯕꯥꯖꯤꯒꯤ ꯊꯃꯣꯏꯗ ꯋꯥꯍꯩꯗꯨꯒꯤ ꯆꯩꯊꯦꯡ ꯐꯪꯒꯗ꯭ꯔꯥ ꯐꯪꯂꯣꯏꯗ꯭ꯔꯥ? ꯅꯣꯡꯌꯥꯏꯗꯨ ꯃꯆꯥꯅꯨꯄꯥ ꯇꯣꯝꯕꯗ ꯌꯦꯡꯂꯒ ꯏꯕꯨꯡꯉꯣ ꯇꯣꯝꯕ ꯇꯝꯐꯥꯗꯨ ꯑꯩꯅ ꯋꯥꯔꯧꯏꯅꯦ. ꯑꯗꯨꯒꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯅꯦ. ꯇꯝꯐꯥꯒꯤ ꯃꯃꯥ ꯃꯄꯥꯗꯣ ꯄꯨꯛꯆꯦꯜ ꯄꯤꯛꯏꯅꯦ. ꯑꯩꯅ ꯄꯥꯝꯃꯤ. ꯃꯤꯕꯨ ꯍꯟꯊꯅ ꯈꯜꯂꯤꯅꯦ. ꯕꯥꯖꯤ ꯍꯧꯈꯤꯕ ꯊꯧꯗꯣꯛꯇꯨꯒꯤꯗꯤ ꯑꯩꯅ ꯁꯣꯏꯕꯅꯤ. ꯑꯩꯅ ꯅꯨꯄꯥ ꯊꯣꯛꯍꯧꯗꯕꯒꯤ ꯑꯩꯅ ꯃꯥꯏꯊꯤꯖꯍꯧꯕꯅꯤ. ꯃꯇꯝꯗꯨꯗ ꯑꯩꯅ ꯋꯥꯈꯤꯕꯗꯨꯗꯤ ꯑꯩꯅ ꯅꯤꯡꯉꯝꯂꯛꯇꯕ ꯄꯥꯡꯗꯕ ꯑꯃ ꯑꯣꯏꯔꯝꯕꯗꯨꯅ ꯃꯩꯆꯥꯛ ꯑꯣꯏꯔꯒ ꯋꯥꯍꯧꯕꯅꯤ. ꯕꯥꯖꯤ ꯊꯋꯥꯏꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯅꯨꯄꯤꯅ ꯃꯤꯒꯤ ꯑꯣꯏꯈꯤꯕꯒꯤ ꯃꯩꯆꯥꯛꯁꯤꯗꯤ ꯍꯧꯖꯤꯛꯇꯤ ꯏꯟꯁꯥꯡ ꯇꯞ ꯊꯥꯈꯩ ꯂꯩꯁꯤꯜꯂꯛꯂꯕꯅꯤꯅ ꯃꯩꯆꯥꯛ ꯀꯣꯛꯂꯕ ꯅꯠꯇ꯭ꯔꯣ ꯍꯥ? ꯁꯤꯜꯗꯤ ꯅꯝꯊꯤꯒꯩ ꯄꯥꯏꯔꯕꯒꯤ ꯃꯑꯣꯡꯅꯤ ꯏꯆꯥꯅꯨꯄꯥꯒꯤꯁꯦ. ꯏꯟꯁꯥꯡꯁꯦ ꯌꯥꯝꯃꯜꯂꯤ. ꯃꯅꯤꯡ ꯂꯩꯔꯛꯀꯤ ꯅꯗꯣꯝꯆꯥ ꯑꯩꯈꯣꯏꯗ ꯇꯪꯈꯥꯏ ꯑꯃ ꯄꯤꯔꯨꯁꯣ. ꯁꯤꯜꯒ ꯄꯤꯔꯛꯂꯕꯗꯤ ꯂꯧꯁꯤꯜꯂꯛꯎꯀꯣ. ꯅꯨꯡꯁꯤꯇꯣꯟꯁꯨ ꯇꯝꯐꯥꯗꯨ ꯃꯆꯦꯅꯤ ꯈꯪꯂꯤ. ꯃꯔꯝꯗꯤ ꯇꯝꯐꯥꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯤꯔꯛꯂꯤꯕ ꯁꯪꯒꯣꯝꯗꯨ ꯇꯝꯐꯥꯒꯤ ꯃꯕꯨꯛꯀꯤ ꯁꯪꯒꯣꯝꯅꯤ ꯈꯪꯕꯒꯤ. ꯏꯕꯣꯝꯆꯥꯁꯨ ꯈꯪꯂꯤ. ꯑꯗꯨꯕꯨ ꯁꯪꯒꯣꯝꯗꯨ ꯀꯅꯥꯗꯒꯤ ꯂꯧꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯅꯨꯡꯁꯤꯇꯣꯟꯗ ꯍꯪꯗ꯭ꯔꯤ. ꯅꯣꯡꯃ ꯑꯌꯨꯛ ꯑꯃꯅꯤ ꯁꯥꯃꯨꯗꯨ ꯃꯥꯒꯤ ꯀꯥꯡꯈꯣꯡ ꯎꯠꯄꯤ ꯁꯥꯏꯀꯜ ꯑꯍꯟꯕ ꯑꯃ ꯂꯩꯔꯛꯄꯒꯤ ꯁꯨꯃꯥꯡꯗꯨꯗ ꯀꯣꯏꯅ ꯊꯣꯛꯕꯤ ꯁꯥꯟꯅꯔꯤ. ꯇꯣꯝꯕꯤꯁꯨ ꯃꯥꯡꯒꯣꯜꯗ ꯏꯟꯁꯥꯡ ꯃꯜꯂꯤ. ꯅꯨꯡꯁꯤꯇꯣꯟꯁꯨ ꯌꯨꯝꯖꯥꯎꯒꯤ ꯃꯥꯡꯒꯣꯜꯗ ꯇꯝꯐꯥꯗꯒꯤ ꯂꯧꯔꯛꯄ ꯁꯪꯒꯣꯝꯗꯨ ꯂꯟꯆꯦꯟꯕꯤꯗꯨ ꯄꯤꯊꯛꯂꯤꯉꯩ ꯏꯕꯣꯝꯆꯥꯗꯨ ꯁꯪꯒꯣꯝ ꯍꯥꯞꯄ ꯂꯩꯕꯥꯛ ꯆꯐꯨꯗꯨ ꯄꯥꯏꯔꯒ ꯃꯅꯝ ꯅꯝꯂꯒ ꯏꯕꯦꯝꯃ ꯅꯪꯅ ꯑꯉꯥꯡꯅ ꯄꯤꯊꯛꯂꯤꯕ ꯁꯪꯒꯣꯝꯁꯤ ꯁꯟꯒꯤ ꯁꯪꯒꯣꯝ ꯅꯠꯇꯦꯅꯦ. ꯁꯥꯃꯨꯗꯨ ꯁꯥꯏꯀꯜ ꯊꯧꯕ ꯈꯪꯂꯦꯞ ꯂꯦꯞꯄꯤ. ꯇꯣꯝꯕꯤꯁꯨ ꯏꯟꯁꯥꯡ ꯃꯟꯕ ꯂꯦꯞꯂꯒ ꯏꯕꯣꯝꯆꯥꯗ ꯌꯦꯡꯉꯤ. ꯅꯨꯡꯁꯤꯇꯣꯟꯗꯨ ꯏꯕꯣꯝꯆꯥꯗ ꯀꯤꯕꯅ ꯂꯣꯏꯈ꯭ꯔꯤ. ꯅꯨꯡꯁꯤꯇꯣꯟꯗꯨ ꯃꯁꯥ ꯅꯤꯛꯂꯤ. ꯏꯕꯣꯝꯆꯥꯅ ꯏꯕꯦꯝꯃ ꯅꯪꯅ ꯑꯉꯥꯡ ꯑꯅꯤꯁꯤꯗ ꯄꯤꯊꯛꯂꯤꯕ ꯁꯪꯒꯣꯝꯁꯤ ꯃꯆꯥ ꯆꯦꯟꯕꯤ ꯃꯃꯥ ꯑꯃꯒꯤ ꯃꯕꯨꯛꯅꯤ. ꯅꯪꯅ ꯂꯧꯔꯛꯂꯤꯕ ꯁꯪꯒꯣꯝꯁꯤꯕꯨ ꯀꯅꯥꯗꯒꯤꯅꯣꯅꯦ ꯍꯥꯏꯕꯦꯝꯃ? ꯅꯨꯡꯁꯤꯇꯣꯟꯗꯨ ꯁꯥꯃꯨꯗ ꯀꯤꯅ ꯌꯦꯡꯉꯤ. ꯁꯥꯃꯨꯗꯨ ꯅꯨꯡꯁꯤꯇꯣꯟꯒꯤ ꯃꯅꯥꯛꯇ ꯆꯪꯂꯒ ꯅꯨꯡꯁꯤꯇꯣꯟꯅ ꯅꯨꯡꯁꯤꯅ ꯀꯣꯜꯂꯤ. ꯅꯨꯡꯁꯤꯇꯣꯟꯗꯨ ꯌꯥꯝ ꯀꯤꯅ ꯃꯄꯤ ꯇꯞ ꯇꯞ ꯇꯥꯅ ꯈꯣꯟꯖꯦꯜ ꯅꯤꯡꯅ ꯏꯆꯦꯒꯤꯗꯤ ꯄꯥꯕꯨꯡ. ꯏꯕꯣꯝꯆꯥꯗꯨ ꯁꯥꯃꯨꯗ ꯌꯦꯡꯂꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤ. ꯅꯨꯡꯁꯤꯇꯣꯟꯅ ꯁꯥꯃꯨꯗ ꯇꯥꯁꯃꯣ ꯑꯩꯅ ꯇꯧꯔꯤꯁꯤ ꯁꯣꯏꯔꯕꯣ? ꯑꯩ ꯁꯣꯏꯔꯗꯤ ꯃꯁꯤꯗ ꯂꯥꯜꯂꯦ ꯍꯥꯏꯖꯒꯦ. ꯁꯥꯃꯨꯅ ꯃꯣꯃꯣꯟ ꯅꯣꯛꯅ ꯅꯪꯁꯦ ꯑꯩꯒꯤ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯑꯩꯒꯤ ꯂꯥꯏꯕꯛ ꯀꯌꯥꯗ ꯐꯔꯕꯅꯣ ꯅꯨꯡꯁꯤ. ꯇꯥꯁꯃꯣ ꯑꯩꯁꯨ ꯏꯆꯦꯕꯨ ꯑꯩꯒꯤ ꯏꯆꯦ ꯑꯣꯏꯅ ꯂꯩꯔꯝꯕꯁꯦ ꯑꯩꯒꯤ ꯂꯥꯏꯕꯛ ꯌꯥꯝ ꯐꯩ. ꯏꯕꯣꯝꯆꯥꯗꯨ ꯃꯥꯒꯤ ꯂꯥꯏꯅꯤꯡꯊꯧꯀꯥꯒꯤ ꯐꯃꯨꯡꯗꯨꯗ ꯐꯝꯂꯤ. ꯇꯣꯝꯕꯤꯁꯨ ꯐꯝꯂꯤ. ꯏꯕꯣꯝꯆꯥꯗꯨ ꯃꯇꯣꯝꯇ ꯃꯄꯤ ꯇꯩꯊꯣꯛꯂꯒ ꯍꯩ ꯃꯃꯥ ꯑꯩꯒꯤ ꯏꯃꯧ ꯑꯅꯤꯁꯦ ꯁꯅꯥꯅꯤꯅꯦ. ꯃꯜ ꯌꯥꯝꯅ ꯇꯥꯡꯕ ꯁꯅꯥ ꯃꯈꯜ ꯑꯅꯤꯅꯤꯅꯦ ꯃꯃꯥ. ꯃꯧ ꯑꯇꯣꯝꯕꯤꯁꯤꯅ ꯄꯣꯛꯇꯕꯤ ꯃꯆꯥ ꯑꯅꯤꯁꯤꯒꯤ ꯋꯥꯖꯕ. ꯑꯗꯨꯒ ꯃꯧ ꯑꯍꯜꯅ ꯊꯥ ꯑꯅꯤ ꯐꯥꯗꯅ ꯃꯃꯥꯒꯤ ꯃꯊꯥꯗꯒꯤ ꯁꯦꯠꯍꯧꯔꯕ ꯃꯆꯥꯁꯤꯒꯤꯗꯃꯛ ꯃꯕꯨꯛꯀꯤ ꯈꯣꯝꯂꯥꯡ ꯑꯗꯣ ꯃꯅꯥꯎꯅꯨꯄꯤꯁꯤꯗ ꯃꯆꯥꯒꯤꯗꯃꯛ ꯄꯤꯔꯛꯂꯤꯕ. ꯇꯣꯝꯕꯤ ꯑꯩꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯥꯞ ꯆꯦꯟꯗ꯭ꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥ? ꯑꯩꯅ ꯇꯧꯔꯨꯕ ꯐꯠꯇꯕ ꯀꯌꯥꯗꯨꯒꯤ ꯃꯍꯩ ꯍꯧꯖꯤꯛ ꯐꯪꯕ ꯌꯥꯗ꯭ꯔꯤꯕ꯭ꯔꯥ? ꯇꯣꯝꯕꯤꯅ ꯀꯞꯂꯒ ꯄꯥꯞ ꯍꯥꯏꯕꯁꯦ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ ꯃꯄꯥ. ꯑꯩꯅ ꯇꯧꯈꯤꯕ ꯐꯠꯇꯕ ꯊꯕꯛꯁꯦ ꯏꯁꯥꯅ ꯈꯪꯖꯔꯛꯂꯒ ꯉꯁꯤ ꯅꯪ ꯑꯩꯅ ꯅꯤꯡꯉꯝꯗꯕꯒꯤ ꯃꯩꯔꯤꯒ ꯂꯣꯏꯅꯅ ꯆꯥꯛꯂꯤꯕꯁꯦ ꯃꯁꯤꯁꯨ ꯄꯥꯞꯁꯤꯡ ꯑꯗꯨꯒꯤ ꯃꯍꯩ ꯃꯈꯜ ꯑꯃꯅꯤ ꯃꯄꯥ. ꯅꯪ ꯑꯩꯒꯤ ꯄꯥꯞꯇꯤ ꯌꯨꯝ ꯑꯁꯤꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯇꯝꯐꯥꯅ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯏꯕꯨꯡꯉꯣꯅ ꯃꯧ ꯑꯇꯣꯝꯕꯤꯁꯤ ꯌꯨꯝꯁꯤꯗ ꯏꯃꯣꯏꯅꯨꯒꯤ ꯁꯛꯂꯣꯟ ꯂꯧꯔꯒ ꯄꯨꯁꯤꯜꯂꯛꯄ ꯅꯨꯃꯤꯠꯇꯨꯗꯒꯤ 이반이기 밥 방법크럽니 아도 파글리바 밥세 이사네 야날 우신잡기 밥싱세 곡라니 예바빠 이사네 야날 우신잡기 사무가 누시돈가도 윰자우기 다리 마카다 레빠가 사무나 누시돈도 꼰비리 누시돈디 아픽바 앙앙도 빰라가 kapli 누미당 와이람 아마니 누시돈나 사무다 다 사무 이시기 만학다 kaithilda chalusi nusi natumta chalusuda
ꯑꯩꯗꯤ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯦꯞꯄ ꯉꯝꯒꯗꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯗ꯭ꯔꯦ ꯅꯪꯅ ꯆꯠꯄꯗ ꯏꯕꯨꯡꯉꯣꯁꯨ ꯎꯕꯤꯀꯣ ꯃꯃꯥ ꯎꯗꯕ ꯆꯍꯤ ꯍꯦꯜꯂꯕꯅꯤ ꯑꯄꯤꯛꯄꯤꯗꯨꯁꯨ ꯀꯥꯎꯅꯤ ꯅꯨꯡꯁꯤ ꯅꯨꯡꯊꯤꯜ ꯄꯣꯕꯣꯞꯅꯤ ꯀꯩꯊꯦꯜꯗꯨ ꯃꯤ ꯏꯇꯥꯛ ꯇꯥꯛꯏ ꯄꯣꯠꯐꯝ ꯐꯝꯕꯤ ꯑꯃꯠꯇ ꯄꯣꯠ ꯌꯣꯟꯕ ꯂꯥꯛꯅꯗ꯭ꯔꯤ ꯑꯗꯨꯕꯨ ꯇꯝꯐꯥꯗꯨ ꯃꯇꯣꯝꯇ ꯇꯔꯛ ꯅꯨꯡꯁꯤꯇꯣꯟꯅ ꯂꯥꯛꯄ ꯃꯥꯏꯀꯩꯔꯣꯝꯗ ꯇꯣꯏꯅ ꯌꯦꯡꯂꯒ ꯐꯝꯂꯤ ꯇꯝꯐꯥꯗꯨ ꯃꯥꯒꯤ ꯃꯕꯨꯛꯀꯤ ꯈꯣꯝꯂꯥꯡꯗꯨ ꯂꯩꯕꯥꯛꯀꯤ ꯆꯐꯨ ꯑꯃꯗ ꯍꯥꯞꯂꯒ ꯂꯥ ꯑꯃꯅ ꯆꯦꯠꯅꯁꯨ ꯌꯣꯝꯁꯤꯟꯖꯔꯤ ꯉꯁꯤꯗꯤ ꯅꯣꯏ ꯑꯅꯤꯕꯨ ꯌꯥꯝ ꯎꯅꯤꯡꯉꯤ ꯏꯕꯨꯡꯉꯣ ꯂꯟꯆꯦꯟꯕ 이베마 시디 노야니 이마나 ꯌꯥꯝ ꯎꯅꯤꯡꯉꯤ ꯇꯝꯐꯥꯗꯨ ꯃꯥꯅ ꯌꯣꯜꯂꯤꯕ ꯏꯟꯁꯥꯡ ꯅꯥꯄꯤꯁꯤꯡꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯉꯥꯡꯅ ꯆꯥꯕ ꯌꯥꯕ ꯍꯩꯔꯥ ꯈꯔ ꯑꯃꯨꯛ ꯂꯧꯊꯣꯔꯛꯂꯒ ꯏꯅꯥꯎꯗꯣ ꯍꯦꯛ ꯆꯪꯂꯛꯄꯒ ꯍꯩꯔꯥꯁꯤꯁꯨ ꯂꯣꯏꯅ ꯄꯤꯔꯒꯦ ꯑꯩꯒꯤ ꯏꯅꯞꯄꯤꯁꯦ ꯈꯔ ꯁꯦꯒꯥꯏꯔꯒ ꯌꯣꯝꯕꯤꯔꯒꯦ ꯇꯝꯐꯥꯒꯤ ꯄꯣꯠꯐꯝ ꯃꯃꯥꯡꯗꯒꯤ ꯅꯨꯡꯁꯤꯇꯣꯟꯅ ꯏꯆꯦ ꯇꯝꯐꯥꯗꯨ ꯅꯨꯡꯁꯤꯇꯣꯟꯅ ꯌꯦꯡꯕꯗ ꯂꯟꯆꯦꯟꯕꯗꯨ ꯃꯃꯥꯗꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ ꯇꯝꯐꯥꯗꯨ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯂꯒ ꯕꯨꯡꯉꯣ ꯅꯪꯕꯨ ꯑꯩ ꯃꯁꯛ ꯈꯪꯂꯤꯕ꯭ꯔꯣ ꯏꯃꯥ ꯑꯩ ꯅꯪ ꯌꯥꯝ ꯅꯨꯡꯁꯤ ꯄꯨꯄꯨꯒ ꯏꯕꯣꯒꯁꯨ ꯍꯧꯖꯤꯛꯇꯤ ꯏꯃꯥꯒꯤ ꯃꯤꯡ ꯄꯜꯂꯒ ꯌꯥꯝ ꯀꯞꯄꯤ ꯃꯥ ꯇꯨ ꯏꯆꯟ ꯇꯣꯝꯕꯤꯁꯦ ꯏꯃꯥꯇꯣꯟꯅ ꯄꯥꯝꯃꯤ ꯇꯝꯐꯥꯗꯨ ꯃꯄꯤ ꯇꯩꯊꯣꯛꯂꯒ ꯀꯩꯒꯤꯅꯣ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯑꯗꯨꯛ ꯂꯨꯅ ꯇꯧꯕꯤꯔꯤꯕ ꯏꯃꯥꯅ ꯀꯔꯤꯒꯤ ꯏꯃꯥꯇꯣꯟ ꯀꯧꯔꯤꯅꯣ ꯃꯥ 이마돈세 아이가 이젠돈ꯒꯤ ꯑꯁꯦꯡꯕ 이마 ꯅꯠꯇꯦ ꯍꯥꯏ ꯑꯗꯣ 이마돈ꯁꯤ ꯌꯥꯝ ꯐꯩ 이마돈 ꯐꯕꯒꯤꯅꯤ ꯉꯁꯤ ꯑꯩꯅ ꯅꯣꯏ ꯑꯅꯤꯒꯤꯗꯃꯛ ꯍꯥꯟꯅꯒꯨꯝ ꯋꯥꯕ ꯈꯔ ꯐꯔꯤꯕꯁꯤ ꯅꯨꯡꯁꯤꯇꯣꯟꯅ 이제 이마가 ꯄꯥꯕꯨꯡꯒ ꯃꯄꯥꯒꯅ 이세기 상곰세 ꯃꯁꯛ ꯈꯪꯈ꯭ꯔꯦ ꯀꯔꯤ 상곰 ꯃꯁꯛ ꯈꯪꯈ꯭ꯔꯦ ꯍꯥꯏꯕ ꯑꯩꯗꯤ 상곰도 ꯅꯪ ꯐꯥꯎꯕ ꯈꯪꯍꯟꯗꯕꯅꯤ ꯏꯅꯥꯎ 이제 ꯑꯩꯁꯨ ꯅꯨꯄꯤꯅꯤ 이사 ꯄꯣꯛꯇ꯭ꯔꯕꯁꯨ 이세기 ꯑꯉꯥꯡ ꯑꯅꯤꯁꯤꯒꯤ ꯃꯃꯥ ꯑꯃꯅꯤ ꯅꯨꯄꯤ ꯑꯃꯅ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯝꯂꯥꯡ ꯀꯃꯥꯏꯅ ꯃꯁꯛ ꯈꯪꯂꯣꯏꯗꯣꯏꯅꯣ 이세는 상공ꯒꯤ ꯃꯃꯜ ꯂꯧꯗꯕꯒ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯇꯣꯝꯕꯤꯁꯤꯒꯤ 이세는 상공 ꯋꯥꯇꯅ ꯍꯨꯟꯕꯤꯕꯒ ꯌꯦꯡꯉꯣ 이제 ꯍꯧꯖꯤꯛ 이세가 이반이기 이사또비세 ꯌꯥꯝꯅ ꯇꯣꯏꯔꯗ꯭ꯔꯥ 이제 ꯅꯪ ꯑꯃꯨꯛꯇ ꯄꯝꯃꯨ ꯌꯥꯝ ꯍꯥꯕꯅꯤꯁꯤ ꯑꯩꯅ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯅꯤ ꯇꯝꯐꯥꯗꯨ ꯂꯦꯞꯈꯠꯂꯛꯂꯒ ꯃꯥꯒꯤ ꯅꯨꯡꯁꯤꯔꯕ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨ ꯄꯝꯂꯒ ꯃꯕꯨꯛ ꯄꯤꯊꯛꯄꯤ ꯅꯨꯡꯁꯤꯇꯣꯟꯅ ꯇꯝꯐꯥꯗ 이제 ꯅꯪꯁꯤ ꯃꯕꯨꯛ ꯌꯥꯝꯅ ꯐꯩꯀꯣ 이반이 ꯌꯨꯝꯗꯨꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯨꯔꯁꯤ 이제 ꯇꯝꯐꯥꯅ ꯏꯅꯥꯎ ꯅꯪꯒꯤ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤꯗ ꯑꯩꯅ ꯑꯃꯨꯛ ꯌꯦꯠꯄ ꯉꯝꯂꯣꯏ ꯇꯝꯐꯥꯗꯨ ꯂꯟꯆꯦꯟꯕꯗ ꯌꯦꯡꯂꯒ ꯕꯨꯡꯉꯣ ꯏꯃꯥꯒꯤ ꯁꯅꯥ ꯅꯪꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯑꯗꯨꯝ ꯂꯥꯛꯎꯀꯣ ꯅꯪꯁꯅ ꯆꯥꯎꯔꯒ ꯆꯠꯄ ꯉꯝꯂꯒ ꯃꯥꯁꯨ ꯏꯅꯥꯛꯇ ꯄꯨꯔꯛꯎꯀꯣ ꯅꯪꯅ ꯏꯃꯥ ꯅꯪꯁꯨ ꯑꯥꯗ ꯍꯜꯂꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯨꯁꯤ ꯏꯃꯥ 이bungo ꯌꯨꯝ ꯑꯗꯨꯗ ꯑꯩꯅ ꯂꯩꯕꯒꯤ ꯃꯇꯝ ꯂꯣꯏꯈ꯭ꯔꯦ ꯃꯐꯝꯗꯣ ꯅꯪꯒꯤ ꯑꯅꯤꯁꯨꯕ ꯏꯃꯥꯅ ꯃꯍꯨꯠ ꯑꯃꯨꯛ ꯁꯤꯜꯂꯒ ꯅꯪꯒ ꯅꯆꯜꯒ ꯅꯨꯡꯉꯥꯏꯅ ꯑꯃꯨꯛ ꯂꯩꯔꯁꯤꯅꯤ ꯃꯥ ꯄꯥꯕꯨꯡꯁꯨ ꯏꯃꯥꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦꯅ ꯀꯞꯄꯤ ꯄꯥꯕꯨꯡꯅ ꯕꯨꯕꯣꯛꯀ ꯄꯨꯄꯨꯒꯗ ꯌꯥꯝ ꯁꯥꯎꯏ ꯍꯧꯖꯤꯛ ꯅꯄꯥꯕꯨꯡꯁꯨ ꯃꯕꯨꯛ ꯌꯥꯝꯅ ꯐꯔꯕꯅꯤꯅ ꯅꯪꯁꯨ ꯏꯅꯥꯛꯇ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯛꯄ ꯌꯥꯔꯅꯤ ꯄꯥꯕꯨꯡꯅꯁꯨ ꯆꯩꯔꯔꯣꯏ ꯄꯨꯄꯨ ꯕꯨꯕꯣꯛꯅꯁꯨ ꯆꯩꯔꯔꯣꯏ ꯅꯨꯡꯁꯤꯇꯣꯟꯅ 이제 ꯑꯩꯗꯤ ꯅꯣꯏꯅ ꯆꯪꯂꯛꯄ ꯌꯥꯔꯣꯏꯗ꯭ꯔꯣ ꯇꯝꯐꯥꯗꯨ ꯅꯣꯛꯂꯒ ꯑꯣ ꯑꯣꯟꯊꯣꯛꯅ ꯆꯝꯈ꯭ꯔꯤꯗꯀꯣ ꯑꯩꯒꯤ ꯏꯅꯥꯎ ꯅꯨꯡꯁꯤꯕꯤ ꯅꯪꯁꯦ ꯂꯟꯆꯦꯟꯕꯅ 이마 이마돈ꯒꯤ ꯃꯃꯤꯡꯁꯨ ꯄꯥꯕꯨꯡꯅ ꯅꯨꯡꯁꯤꯅ ꯑꯗꯨꯝ ꯀꯧꯒꯅꯤ ꯅꯨꯡꯁꯤꯇꯣꯟꯅ ꯂꯟꯆꯦꯟꯕꯒꯤ ꯃꯀꯣꯛꯇ ꯅꯣꯛꯂꯒ ꯇꯞꯅ ꯅꯥꯟꯕꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯛꯂꯤ ꯀꯩꯊꯦꯜꯗ ꯄꯣꯠ ꯌꯣꯟꯕꯤ ꯆꯥꯝꯃ ꯆꯅꯤꯁꯨ ꯅꯣꯛꯃꯩ ꯀꯥꯔꯛꯂꯤ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯃꯇꯨꯡ ꯉꯁꯤꯗꯤ ꯇꯝꯐꯥꯒꯤ ꯃꯥꯏꯊꯣꯡꯗꯨ ꯃꯉꯥꯜ ꯊꯣꯛꯅ ꯃꯣꯏ ꯑꯍꯨꯝꯗ ꯌꯦꯡꯂꯒ ꯅꯣꯛꯂꯒ ꯂꯩꯍꯧꯔꯤ ꯅꯨꯡꯁꯤꯇꯣꯟꯗꯨ ꯃꯆꯦꯗ ꯇꯣꯏꯅ ꯃꯉꯣꯟ ꯅꯣꯛꯅ ꯌꯦꯡꯅ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯂꯟꯆꯦꯟꯕꯁꯨ ꯃꯃꯥ ꯇꯝꯐꯥꯗ ꯑꯃꯨꯛꯇꯪ ꯅꯣꯛꯈꯤꯗ꯭ꯔꯕ ꯃꯤꯅꯣꯛ ꯑꯃꯒ ꯅꯣꯛꯂꯝꯃꯤ ꯇꯝꯐꯥꯗꯨ ꯃꯆꯥ ꯑꯅꯤꯗ ꯌꯦꯡꯅ ꯃꯤꯂꯨ ꯑꯅꯤꯗꯒꯤ ꯍꯔꯥꯎꯕꯒꯤ ꯄꯤꯔꯥꯡ ꯈꯥꯝꯕ ꯉꯝꯗꯅ ꯁꯤꯟꯊꯔꯛꯏ ꯁꯥꯃꯨꯗꯨ ꯊꯣꯡꯒꯥꯟꯗ ꯂꯦꯞꯂꯒ ꯃꯃꯥ ꯃꯆꯥ ꯍꯜꯂꯛꯄ ꯉꯥꯏꯔꯝꯂꯤ ꯁꯥꯃꯨꯅ ꯅꯆꯦꯅ ꯁꯪꯒꯣꯝ ꯈꯛ ꯄꯤꯔꯛꯏꯕ꯭ꯔꯅꯤ ꯅꯨꯡꯁꯤꯇꯣꯟ ꯉꯥ ꯏꯟꯁꯥꯡ ꯅꯥꯄꯤꯗꯤ ꯄꯤꯔꯛꯇꯕ ꯅꯨꯡꯁꯤꯇꯣꯟꯅ ꯃꯄꯥ 이씨ꯗꯤ ꯉꯥ ꯌꯣꯟꯗꯦ ꯂꯟꯆꯦꯟꯕꯅ ꯑꯕꯣ 이마ꯗꯤ ꯏꯟꯁꯥꯡ ꯈꯛ ꯌꯣꯜꯍꯧꯏ ꯇꯣꯔꯣꯕꯣꯠꯁꯨ ꯈꯣꯡꯗ꯭ꯔꯨꯝꯁꯨ ꯌꯣꯜꯍꯧꯏ ꯁꯥꯃꯨꯅ ꯅꯨꯡꯁꯤ ꯏꯟꯁꯥꯡ ꯈꯔ ꯄꯨꯔꯛꯎ ꯌꯥꯗ꯭ꯔꯣ ꯍꯩ ꯏꯕꯨꯡꯉꯣ ꯅꯃꯥꯗꯤ ꯁꯪꯒꯣꯝꯁꯨ ꯌꯣꯜꯂꯤꯁꯤꯗꯤ
ꯁꯣꯝꯗ ꯏꯕꯣꯝꯆꯥꯗꯨ ꯆꯩꯁꯨ ꯑꯃ ꯄꯥꯏꯔꯒ ꯐꯤꯡꯅ ꯊꯣꯛꯂꯛꯏ꯫ ꯇꯣꯝꯕꯤꯅ ꯏꯕꯣꯝꯆꯥꯗꯨ ꯀꯟꯅ ꯌꯥꯜꯂꯤ꯫ ꯁꯥꯃꯨꯒ ꯅꯨꯡꯁꯤꯇꯣꯟꯒꯗꯨ ꯃꯃꯥꯒ ꯃꯄꯥꯒꯗ ꯉꯛꯅ ꯌꯦꯡꯂꯤ꯫ ꯂꯟꯆꯦꯟꯕꯁꯨ ꯃꯄꯨꯒ ꯃꯕꯣꯛꯀꯗ ꯉꯛꯅ ꯌꯦꯡꯂꯤ꯫ ꯏꯕꯣꯝꯆꯥꯅ "ꯍꯦꯔꯥ, ꯀꯩꯊꯦꯜꯗ ꯃꯃꯥ ꯎꯅꯕ ꯆꯠꯈ꯭ꯔꯒ ꯉꯥ ꯃꯆꯥ ꯑꯝꯇꯁꯨ ꯄꯤꯔꯛꯇꯕ ꯃꯧ ꯑꯍꯜꯗꯣ, ꯍꯦꯔꯥ, ꯑꯩꯅ ꯁꯣꯝꯗ ꯇꯤꯜꯍꯧ ꯆꯅꯝ ꯃꯔꯣꯏ ꯃꯔꯥꯡ ꯁꯦꯝꯗꯅ ꯁꯨꯗ ꯂꯣꯏꯔꯀꯥꯟꯁꯤꯗ ꯀꯗꯥꯏ ꯍꯩ ꯃꯃꯥ, ꯅꯪ ꯑꯩ ꯊꯥꯗꯣꯛꯑꯅꯤ ꯅꯪꯕꯣ? ꯑꯩ ꯏꯃꯣꯒꯤ ꯃꯅꯥꯛꯇ ꯆꯠꯀꯦ, ꯉꯥ ꯂꯧꯔꯨꯒꯦ꯫ ꯑꯩ ꯉꯁꯤ ꯃꯧ ꯑꯍꯜꯅ ꯄꯤꯔꯛꯄ ꯉꯥꯗꯣ ꯆꯥꯗꯕ ꯌꯥꯗꯦ." ꯁꯥꯃꯨꯒ ꯅꯨꯡꯁꯤꯇꯣꯟꯒꯗꯨ ꯀꯟꯅ ꯅꯣꯛꯂꯤ꯫ ꯂꯟꯆꯦꯟꯕꯗꯤ ꯃꯄꯨꯒꯤ ꯃꯈꯨꯠꯇꯨ ꯊꯣꯡꯒꯥꯜꯂꯣꯝꯗ ꯀꯟꯅ ꯆꯤꯡꯂꯤ꯫ "ꯕꯨꯋꯥ, ꯃꯝꯗ꯭ꯔꯤꯀꯥꯟꯗ ꯈꯔ ꯊꯨꯅ ꯆꯠꯂꯨꯁꯤ ꯂꯥꯛꯑꯣ." "ꯕꯨꯋꯥ, ꯂꯥꯛꯑꯣ." ꯇꯣꯝꯕꯤꯅ "ꯍꯩ, ꯃꯄꯨꯒꯤ ꯃꯁꯨ ꯅꯪꯁꯨ ꯃꯊꯣꯡ ꯆꯥꯗꯕ ꯇꯧꯔꯛꯈꯤꯅꯣ." "ꯍꯩ ꯍꯅꯨꯕ, ꯅꯪꯕꯨ ꯆꯠꯈꯤꯅꯣ ꯍꯥꯏꯕꯅꯦ ꯃꯤ ꯍꯅꯨꯕꯧ, ꯀꯣꯛ ꯍꯧꯕꯧ." ꯏꯅꯥꯎꯗꯨ ꯇꯝꯐꯥꯒꯤ ꯋꯥꯔꯤ ꯑꯃꯗꯤ ꯁꯥꯃꯨ ꯅꯨꯡꯁꯤꯇꯣꯟꯒꯤ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯇꯨꯔꯦꯜ ꯃꯌꯥꯏꯗꯨꯗ ꯉꯥ ꯍꯨꯝꯅ ꯍꯨꯝꯅ ꯀꯟꯅ ꯀꯟꯅ ꯅꯣꯛꯂꯤ꯫ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯇꯣꯝꯕꯗꯨ ꯀꯩꯊꯦꯜ ꯃꯃꯥꯡꯗ ꯂꯥꯞꯅ ꯂꯦꯞꯂꯒ ꯁꯥꯃꯨꯒ ꯅꯨꯡꯁꯤꯇꯣꯟꯒ ꯇꯝꯐꯥꯒꯤ ꯄꯣꯠꯐꯝ ꯃꯃꯥꯡꯗ ꯄꯣꯠ ꯂꯩꯔꯤꯕꯗꯨ ꯌꯦꯡꯂꯤ꯫ ꯁꯥꯃꯨꯅ ꯇꯝꯐꯥꯗ "ꯇꯝꯐꯥ, ꯅꯪꯅ ꯑꯩ ꯀꯧꯅ ꯂꯣꯏꯅ ꯄꯥꯝꯗ꯭ꯔꯕꯁꯨ ꯅꯅꯥꯎꯅꯨꯄꯤꯒꯗꯤ ꯇꯣꯏꯅ ꯄꯨꯜꯂꯨꯀꯣ. ꯅꯅꯥꯎꯅꯨꯄꯤꯁꯦ ꯅꯪꯒꯤꯗ ꯇꯣꯏꯅ ꯑꯗꯨꯝ ꯆꯠꯀꯅꯤ ꯍꯥꯏꯖꯕꯅꯤ." ꯇꯝꯐꯥꯅ "ꯇꯥꯁꯃꯨ, ꯏꯅꯥꯎꯗꯤ ꯑꯉꯥꯡ ꯑꯅꯤꯒ ꯑꯗꯨꯝ ꯇꯣꯏꯅ ꯂꯥꯛꯏ." ꯅꯨꯡꯁꯤꯇꯣꯟꯅ "ꯏꯆꯦ, ꯅꯪꯁꯨ ꯑꯉꯥꯡꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇꯗꯤ ꯂꯥꯛꯑꯣ. ꯄꯥꯕꯨꯡꯒ ꯏꯃꯥꯒꯅ ꯏꯆꯦꯒ ꯆꯥꯛ ꯑꯃꯨꯛꯇ ꯆꯥꯃꯤꯟꯅꯗꯕ ꯑꯩꯅ ꯁꯤꯜꯂꯣꯅ ꯍꯥꯏꯕꯅꯤ." ꯇꯝꯐꯥꯗꯨ ꯅꯨꯡꯁꯤꯇꯣꯟꯅ ꯉꯥꯡꯂꯤꯕꯗꯨ ꯅꯣꯛꯂꯒ ꯇꯥꯔꯤ꯫ ꯇꯣꯝꯕꯗ ꯃꯇꯣꯝꯇ "ꯄꯣꯠꯈꯤꯗ ꯂꯩꯈꯤꯕꯨ ꯃꯁꯤꯒꯤ ꯁꯥꯃꯨꯁꯦ ꯆꯩꯔꯨꯡꯁꯦ ꯑꯗꯨꯝ ꯅꯣꯝꯂꯒ ꯂꯩꯔꯤꯅꯤ." ꯇꯣꯝꯕꯒꯤ ꯅꯥꯀꯟꯗꯒꯤ ꯏꯕꯣꯝꯆꯥꯅ "ꯏꯕꯣ, ꯄꯣꯠ ꯂꯩꯕ ꯆꯪꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯒ ꯑꯄꯥꯝꯕ ꯅꯠꯇꯨꯗꯤ ꯁꯨꯛꯐꯪ ꯐꯪꯂꯣꯏꯅꯦ ꯍꯦꯟꯅ." ꯇꯣꯝꯕꯗꯨ ꯏꯕꯣꯝꯆꯥꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯤꯉꯩ ꯂꯟꯆꯦꯟꯕꯅ "ꯕꯨꯋꯥ, ꯈꯨꯔꯥꯁꯤ ꯃꯥꯗꯒꯤ ꯄꯣꯠ ꯌꯥꯝ ꯁꯣꯠꯄ꯭ꯔꯣ? ꯃꯥꯅ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯕ ꯉꯝꯗ꯭ꯔꯤꯁꯦ?" ꯇꯣꯝꯕꯅ ꯂꯟꯆꯦꯟꯕꯗ ꯉꯛꯅꯃꯨꯛ ꯌꯦꯡꯂꯤꯉꯩ ꯏꯕꯣꯝꯆꯥꯒꯤ ꯇꯨꯡꯗꯒꯤ ꯇꯣꯝꯕꯤꯅ "ꯃꯥꯅꯤ, ꯅꯈꯨꯔꯥꯁꯦ ꯅꯃꯥꯒꯤ ꯄꯣꯠ ꯌꯥꯝ ꯁꯣꯠꯄꯅꯤ, ꯑꯗꯨꯒꯤ ꯄꯣꯠ ꯁꯣꯠꯄ ꯏꯀꯥꯏꯔꯤꯕꯅꯤ. ꯏꯁꯨ ꯇꯣꯝꯕ, ꯅꯈꯨꯔꯥꯁꯦ ꯅꯃꯥꯒꯤ ꯃꯅꯥꯛꯇ ꯄꯣꯠ ꯁꯣꯠꯄ ꯑꯃꯨꯛ ꯄꯨꯁꯤꯜꯂꯨꯅꯦ, ꯑꯃꯨꯛꯇ ꯄꯨꯁꯤꯟꯕꯤꯌꯨꯁꯦ." ꯇꯣꯝꯕꯅ "ꯈꯨꯔꯥ, ꯏꯅꯦ, ꯑꯩ ꯌꯨꯝꯗ ꯊꯨꯅ ꯆꯪꯖꯈ꯭ꯔꯒꯦ. ꯏꯕꯨꯡꯉꯣ, ꯅꯈꯨꯔꯥ ꯌꯨꯝꯗ ꯆꯪꯉꯦꯀꯣ. ꯈꯨꯔꯥ, ꯏꯅꯦ, ꯑꯩ ꯄꯣꯠꯀ ꯁꯣꯠꯆꯔꯣꯏ, ꯆꯪꯉꯦꯀꯣ." ꯇꯝꯐꯥꯗꯨ ꯃꯤ ꯃꯔꯨꯝꯗꯒꯤ ꯇꯣꯝꯕꯗ ꯌꯦꯡꯂꯒ ꯅꯣꯛꯍꯧꯔꯤ꯫ ꯁꯥꯃꯨꯗꯨ ꯇꯝꯐꯥꯗ ꯌꯦꯡꯂꯒ ꯇꯣꯝꯕꯗ ꯑꯃꯨꯛ ꯌꯦꯡꯂꯒ ꯃꯇꯣꯝꯇ "ꯃꯁꯤꯁꯨ ꯑꯣꯏꯔꯣꯏꯗꯧ ꯃꯤꯅꯤ. ꯑꯩꯅ ꯃꯇꯨ ꯃꯨꯜꯂꯨꯕꯒꯤ ꯆꯍꯤ ꯆꯨꯞꯄ ꯊꯣꯡꯒꯥꯜꯗ ꯐꯝꯃꯒ ꯀꯞꯄꯁꯤꯅꯕꯨ ꯀꯥꯏꯗ ꯅꯨꯄꯤ ꯐꯪꯗꯣꯏꯅꯣ?" ꯇꯣꯝꯕꯗꯨ ꯉꯁꯤꯁꯨ ꯇꯝꯐꯥꯕꯨ ꯅꯨꯡꯁꯤꯔꯤ, ꯑꯗꯨꯕꯨ ꯇꯝꯐꯥꯒꯤ ꯋꯥ ꯉꯥꯡꯈꯤꯗꯕ ꯃꯑꯣꯡ, ꯄꯥꯎꯈꯨꯝ ꯐꯪꯒꯗꯕ ꯃꯥꯟꯗ꯭ꯔꯕ ꯇꯝꯐꯥꯒꯤ ꯃꯑꯣꯡ ꯑꯗꯨꯅ ꯇꯣꯝꯕꯗꯨ ꯇꯝꯐꯥꯗ ꯋꯥꯍꯩ ꯑꯃ ꯇꯥꯡꯗꯣꯛꯄ ꯉꯝꯗꯅ ꯉꯁꯤ ꯐꯥꯎꯕ ꯅꯨꯡꯁꯤ ꯃꯩꯁꯥ ꯈꯥꯡꯂꯒ ꯂꯩꯔꯤ꯫ ꯋꯥꯈꯜꯅ ꯑꯏꯪꯕ ꯏꯁꯤꯡ ꯑꯣꯏꯗꯨꯅ ꯊꯃꯣꯏꯕꯨ ꯏꯪꯍꯜꯂꯤ꯫ ꯑꯁꯨꯝꯅ ꯇꯝꯐꯥꯁꯨ ꯃꯆꯥ ꯑꯅꯤꯒꯤ ꯈꯜꯂꯒ ꯇꯣꯝꯕꯒꯤ ꯃꯤꯠꯌꯦꯡꯒꯤ ꯄꯥꯎꯈꯨꯝ ꯄꯤꯈꯤꯕ ꯉꯝꯈꯤꯗ꯭ꯔꯤ꯫ ꯆꯍꯤ ꯀꯨꯝꯖꯥ ꯀꯌꯥ ꯍꯧꯈ꯭ꯔꯦ ꯇꯣꯝꯕꯁꯨ ꯅꯤꯡꯉꯝꯗꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒ, ꯇꯝꯐꯥꯅ ꯍꯜꯂꯛꯂꯒ ꯂꯩꯕꯒ, ꯂꯩꯀꯥꯏꯁꯨ ꯑꯣꯏꯕꯒ ꯇꯣꯝꯕꯗꯨ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯁꯨ ꯌꯦꯡꯂꯨꯕ ꯄꯥꯝꯗꯅ ꯄꯥꯈꯪꯒꯤ ꯄꯨꯟꯁꯤꯗ ꯁꯤꯕ ꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯇꯝꯐꯥꯁꯨ ꯃꯆꯥ ꯑꯅꯤꯒꯤ ꯃꯤꯅꯣꯛꯅ ꯑꯋꯥ ꯄꯣꯊꯥꯖꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫